कना कना लेबा अꯩसिगे खरा सपोर्ट तौबिरमो वरी खरा सानरसी सिसी इंजेक्शन से जामसाई गुवाहाटी से हुजी ओलांग मना लोरे से हाने मीदी सुम सारसु लेनरमिनी हुजिकी खांगबा ngamdre हुजी हदक टेम्परेचर जामना वांगे मैसेज लांगनी नंगसो कना कना जावनिंगी ngahatan jawminarasi मैम एगी मैसेज लांगनी नंगा ए हेलो मैम कनांगो लात्री हजीफो मी मैम अयाम मीसु सिगी मतम से लाइक थायबा अमा खक्ति लाए कनानो लाइक तो बिरमो सिगा वाई चैनल लाइक अमा खक्ति लाए कनानो लाइक तो बिरमो हाउबम कई हैबा लांगे खुमन हाय चे हेलो तम नुंगाइरे लापीबगी एगी सेकंड लाइफ नि ngasi से लाइक तो सनबिरमो हेलो तम नुंगाइरे लापीबगी एगी सेकंड लाइफ नि ngasi से नोय मैम नुंगाइरिबो हुजी कमाय कमाय ते ओलांग बरना से कदागिनो हाउबम लांगलिन खुमन से मणिपुर गिरा कसार सोंगिरा कायगिनो ऐ खंगनिबा कायदा नंग से कायगिनो ना लांगलिन खुमन से असम की नंग गुवाहाटी असम गिरो कायनो मी से खंगरदी नुआइना ए खंगनिंग सिगदी जाम सारे नो सोंदना कमाई तौरिबा ओरांग मना खांगबा ngamdre खोइसिगा ओश सुजाम सारदी मी जिंसे कमाई तौदनो खंगदे सिगबु माने थबक सु तौनरी मी जिंसे उपायदि लेतबनिना थ्री पीपल दी लेरे अतई कना कनानो देश लापियो मपान चले नुसा साई नुसितपुदी सिटली ओके मोस्ट से मीदी फोर खक उरी रेंगोंदा लाइक ती तौबिरमो कना कना लाई कना कना नो ऐसु खंगनिंगी जेंगी से हेलो मैम ꯑꯩꯒꯤ ꯆꯦꯁꯦ अच्छा ꯑꯩ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯐꯨꯜ ꯌꯥꯎꯒꯦ ꯆꯦꯒꯤ ꯂꯥꯏꯐꯅꯤ ꯑꯩꯅ ꯉꯥꯏꯖꯔꯤꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯝꯕ ꯆꯥꯛ ꯆꯥꯔꯁꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯅꯣꯏꯗꯨꯒꯗꯤ ꯁꯥꯕ꯭ꯔꯥ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯌꯥꯗ꯭ꯔꯦ ꯗꯝ ꯑꯣꯂꯥꯡꯕꯅ ꯂꯣꯏꯔꯦ ꯆꯥꯛꯇꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯔꯣ ꯂꯥꯏꯐ ꯇꯤꯛꯊꯣꯛꯑꯣ ꯑꯩꯈꯣꯏ ꯂꯪꯀꯥꯗꯗꯤ ꯏꯪꯕꯅ ꯆꯦ ꯑꯣꯁ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯀꯩꯅꯣ ꯏꯪꯅꯕꯨ ꯐꯖꯅ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯪꯀꯥꯗ ꯏꯪꯉꯤ ꯍꯥꯏ ꯆꯥꯛꯀ ꯆꯥꯅꯔꯕꯣ ꯕꯤꯁ꯭ꯋꯖꯤꯠ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯂꯥꯏꯛ ꯈꯔ ꯇꯧꯔꯝꯃꯣ ꯂꯥꯏꯛꯁꯤꯗꯤ ꯀꯅꯥꯃꯨꯛ ꯇꯧꯕꯤꯗ꯭ꯔꯦ ꯑꯣꯟꯂꯤ ꯋꯥꯟ ꯂꯥꯏꯛ ꯈꯛꯇꯪ ꯂꯩꯔꯦ ꯃꯤꯗꯤ ꯐꯣꯔ ꯄꯤꯄꯜ ꯁꯣ ꯇꯧꯔꯤ ꯁꯦꯁꯨ ꯑꯩꯈꯣꯏ ꯁꯤꯒ ꯊꯕꯛ ꯁꯨꯔꯤꯑꯕ ꯃꯤꯁꯤꯡꯁꯦ ꯐꯝꯅ ꯂꯣꯏꯄꯃꯛ ꯁꯥꯕ꯭ꯔꯗꯤ ꯃꯄꯥꯟꯒꯤ ꯀꯩꯅꯣꯁꯦ ꯌꯨ ꯁꯥꯕꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯅꯤ ꯁꯤ ꯁꯥꯕꯅ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯏ ꯑꯁ ꯃꯥꯏꯔꯦꯟ ꯊꯣꯡꯉꯤꯕ ꯆꯦ ꯌꯥꯗ꯭ꯔꯦ ꯁꯤꯗ 40 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯂꯩꯔꯝ ꯅꯣꯏ ꯑꯠꯁꯥ ꯈꯝꯕ ꯑꯁ ꯅꯣꯏ ꯁꯤꯗꯁꯨ ꯌꯥꯝ ꯁꯥꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯁꯦ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯠꯂꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯇꯥꯔꯝꯗ ꯗꯦꯜꯂꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯔꯥꯖꯁꯊꯥꯟ ꯗꯦꯜꯂꯤ ꯑꯗꯨꯃꯥꯏꯅ ꯑꯇꯩꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯁꯤꯕꯨ ꯁꯤꯂꯣꯡꯁꯨ ꯁꯥꯔꯤꯌꯦ ꯃꯤꯅꯕ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯒꯤ ꯁꯤꯂꯣꯡꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯠꯅꯤꯡꯉꯤ ꯀꯨꯏꯔꯦ ꯆꯠꯇꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯩ ꯑꯣꯏꯔꯤꯕ ꯃꯤꯒꯤ ꯃꯦꯁꯦꯖꯁꯨ ꯋꯥꯆꯞꯇ ꯃꯦꯁꯦꯖꯁꯨ ꯂꯥꯛꯑꯦ ꯃꯥꯏꯔꯦꯟ ꯊꯣꯡꯉꯤ ꯑꯠꯆꯥ ꯈꯝꯕ ꯅꯪ ꯆꯥꯛ ꯆꯥꯔꯣꯅꯦ ꯆꯥꯛ ꯗꯤꯁꯇ꯭ꯔꯥ ꯁꯤꯒꯤ ꯃꯇꯝꯁꯦ ꯃꯤꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯐ꯭ꯔꯤ ꯇꯥꯏꯝ ꯐꯪꯕꯁꯤꯒ ꯑꯩꯅꯁꯨ ꯇꯧꯔꯤꯅꯤ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯣꯟꯂꯤ 4 ꯄꯤꯄꯜꯗꯤ ꯁꯣ ꯇꯧꯔꯤ ꯑꯃꯈꯛꯅ ꯀꯅꯥ ꯑꯣꯏꯔꯤꯕ
प्लीज कमेंट तौरदे अꯩ खंगनी माइरेन थोंगी बिसजे माइरेन दो कइनोगिरो जुमगी माइरेन रो ना बाजार गिरो ए जिंबा अते सुमी जी खरा दो बिजी लेरमगनीको जिंगे कना कना लेगे इसे जुम की माइरेन अच्छा माइरेन की मतोंदुसु चाबा जाबनी खंगदी हुजिकती कमाय तौइबा इसे अनीता दी फीस सारीब्रा माचे बी होइदी कमाय तौरी जाम साबदुगा लो प्रेशर का ओइख्रबा हैबा हाँ ꯌꯨꯝꯒꯤ ꯃꯥꯏꯔꯦꯟ ꯑꯦꯛꯆꯨꯑꯦꯂꯤ ꯑꯩꯈꯣꯏꯅ ꯃꯥꯏꯔꯦꯟꯒꯤ ꯃꯔꯨꯗꯣ ꯂꯪꯖꯩꯗꯅ ꯃꯥꯏꯔꯦꯟꯒꯤ ꯃꯔꯨꯗꯣ ꯂꯪꯖꯦꯛꯇꯕꯁꯨ ꯌꯥꯏꯑꯕ ꯀꯪꯍꯜꯂꯒꯅꯦ ꯃꯤ ꯆꯥꯅꯩꯕ ꯖꯣꯟꯁꯨ ꯌꯣꯜꯂꯦ ꯌꯥꯝꯅ ꯑꯐꯕ ꯄꯣꯠꯅꯦ ꯃꯥꯏꯔꯦꯟꯒꯤ ꯃꯔꯨ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯃꯔꯨ ꯃꯣꯏꯁꯦ ꯑꯗꯣ ꯅꯣꯏ ꯃꯥꯏꯔꯦꯟ ꯊꯣꯡꯕꯤꯗꯣ ꯍꯔꯤꯕꯣꯞ ꯌꯥꯎꯕ꯭ꯔꯥ ꯍꯔꯤꯕꯣꯞꯀ ꯂꯩꯕ꯭ꯔꯣ ꯃꯥ ꯇꯨꯝꯃꯤ ꯑꯠꯆꯥ ꯁꯥꯗꯤ ꯁꯥꯕ ꯕꯤꯁꯨꯖꯤ ꯑꯠꯆꯥ ꯇꯨꯝꯃꯤ ꯍꯥꯏ ꯑꯠꯆꯥ ꯁꯤꯗ ꯌꯥꯝ ꯁꯥꯔꯦꯅꯦ ꯅꯣꯏ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯍꯣꯂꯤꯗꯦ ꯄꯤꯔꯕ ꯈꯔ ꯄꯤꯈꯠꯂꯨ ꯄꯤꯈꯠꯂꯨ ꯍꯥꯟꯅ ꯁꯥꯒꯔꯒꯤ ꯀꯩꯅꯣ ꯇꯧꯔꯕꯣ ꯚꯦꯀꯦꯁꯟ ꯁꯃꯔ ꯚꯦꯀꯦꯁꯟꯒꯗꯤ ꯄꯤꯔꯕꯣ ꯃꯤ ꯈꯔ ꯁ꯭ꯀꯨꯜꯒꯗꯤꯅꯦ ꯑꯦꯛꯁꯇꯦꯟ ꯇꯧꯅꯩꯌꯦꯕ ꯁꯝꯃꯔ ꯚꯦꯀꯦꯁꯟꯁꯦ ꯌꯥꯝ ꯁꯥꯃꯟꯅ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯇꯨ ꯑꯣꯟꯂꯤ ꯍꯧꯖꯤꯛ ꯂꯥꯏꯛꯇꯤ ꯑꯅꯤꯈꯛꯇꯪ ꯄꯤꯔꯤ ꯀꯅꯥ ꯀꯅꯥ ꯎꯔꯤꯕ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯠꯁ ꯇꯧꯕꯤꯔꯝꯃꯣ ꯄꯤꯗ꯭ꯔꯤ ꯑꯣ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯄꯤ ꯑꯩꯈꯣꯏꯅ ꯃꯦꯅꯤ ꯈꯔ ꯁ꯭ꯀꯨꯜꯗ ꯃꯦꯒꯤꯗ ꯄꯤꯌꯦꯕ ꯑꯗ ꯈꯔꯗ ꯖꯨꯟꯗ ꯄꯤ ꯈꯔꯅ ꯖꯨꯂꯥꯏꯗ ꯄꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯌꯥꯗ꯭ꯔꯦ ꯁꯥꯕꯗ ꯁꯤꯒ ꯌꯥꯝ ꯑꯣꯂꯥꯡꯉꯤ ꯑꯩꯈꯣꯏ ꯇꯣꯟꯁꯤꯅ ꯂꯩꯔꯦ ꯂꯩꯇꯦ ꯐꯣꯔꯠ ꯁꯦꯇꯔꯗꯦꯗꯤ ꯑꯣꯐꯤꯁ ꯕꯟ ꯑꯣꯏꯅꯕꯅꯤ ꯅꯪ ꯑꯗꯣ ꯑꯣꯐ ꯇꯧꯔ ꯊꯣꯛꯑꯒ ꯐꯣꯟ ꯇꯧꯕꯁꯨ ꯌꯥꯏ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦ ꯑꯩꯒꯤꯗꯁꯨ ꯁꯤꯗꯁꯨ ꯂꯥꯛꯇꯕ ꯑꯩ ꯇꯥꯅꯤ ꯅꯪ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦꯗꯣ ꯁꯥꯕꯁꯤꯒ ꯐ꯭ꯔꯨꯠꯁ ꯑꯝꯇ ꯆꯥꯅꯤꯡꯉꯦ ꯆꯕꯤꯁꯨꯗꯤ ꯅꯣꯏ ꯍꯧꯖꯤꯛ ꯊꯩꯕꯣꯡꯒ ꯃꯨꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯅꯍꯥꯟ ꯍꯩꯅꯧ ꯗꯨꯛꯖꯥꯝꯗꯣ ꯀꯩꯗꯧꯔꯤꯕ ꯖꯨꯝꯒꯤ ꯗꯨꯛꯖꯥꯝ ꯍꯩꯅꯧꯗꯣ ꯅꯣꯏ ꯀꯃꯥꯏꯅ ꯇꯧ ꯆꯥꯔꯤꯕ ꯀच्चा ꯍꯩꯅꯧꯗꯨꯅꯦ ꯀꯩꯅꯣ ꯇꯧꯕ ꯀꯪꯍꯜꯂꯨ ꯁꯨꯝ ꯅꯨꯡꯁꯥ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯔꯤ ꯑꯗꯨꯒ ꯑꯥꯗ ꯄꯨꯅꯕꯒꯤ ꯃꯄꯥꯟꯂꯣꯝꯗ ꯄꯨꯅꯕꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯖꯦꯅꯝꯁꯦ ꯑꯩꯈꯣꯏ ꯀꯪꯍꯜꯂꯤꯑꯕ ꯗꯤꯟꯗ ꯄꯨꯔꯥ ꯀꯪꯉꯤ ꯐꯖꯅ ꯑꯦꯛꯗꯤꯟꯗ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯤꯑꯕ ꯖꯦꯅꯝ ꯀꯪꯉꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯁꯦꯝꯕꯗꯗꯤ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯖꯦꯅꯝꯁꯦ ꯀꯣꯟꯅ ꯀꯪꯉꯒꯗꯤ ꯌꯥꯗ꯭ꯔꯦ ꯈꯤꯇꯪꯇ ꯉꯥꯏꯒꯤ ꯐꯪꯗꯕ ꯃꯐꯝꯗꯗꯤ ꯄꯨꯔꯥ ꯁꯅꯥꯅꯤ ꯖꯦꯅꯝꯁꯦ ꯑꯀꯪꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒ ꯌꯨꯝꯗ ꯐ꯭ꯔꯦꯁ ꯐꯪꯕꯅꯤꯅ ꯌꯨꯝꯒꯤꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯁꯤ ꯄꯨꯡ ꯀꯌꯥꯗ ꯆꯥꯛ ꯆꯥꯒꯦ ꯅꯣꯏ ꯕꯥꯔꯣꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯟꯃꯜꯂ 11 ꯈꯤꯇꯪ ꯍꯦꯜꯂꯤꯔ ꯑꯗꯨꯒ ꯆꯪꯉꯣ ꯍꯥꯏꯔꯕ ꯃꯥꯒꯤ ꯂꯝꯗ ꯇꯧꯋꯦ ꯂꯥꯛꯑꯦ ꯅꯪ ꯈꯔ ꯁꯨꯝ ꯂꯩꯌꯨ ꯑꯆꯥꯔ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯊꯩꯕꯣꯡ ꯑꯃꯁꯨ ꯀꯦꯜꯂꯝꯃꯤ ꯑꯗꯨꯅ ꯊꯣꯡꯂꯒ ꯆꯥꯔꯦ ꯀꯌꯥꯝ ꯍꯥꯎꯔꯤ ꯑꯠꯁꯥ ꯑꯣ ꯊꯩꯕꯣꯡ ꯊꯣꯡꯕꯗꯤ ꯍꯥꯎꯕꯅꯤꯅꯦ ꯈꯪꯗꯦ ꯃꯤꯅ ꯒꯔꯝ ꯃꯁꯥꯂꯥꯒ ꯇꯧꯅ ꯄꯨꯔꯥ ꯐꯖꯅ ꯇꯧꯅ ꯊꯣꯡꯕꯗꯨꯁꯨ ꯑꯗꯨꯁꯨ ꯃꯥꯅꯦ ꯇꯦꯁ ꯇꯣꯡꯉꯥꯜꯂꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯖꯦꯅꯝꯒ ꯍꯥꯞꯄꯒ ꯄꯥꯁꯄꯨꯔꯟꯒ ꯍꯥꯞꯄꯒ ꯐꯖꯅ ꯍꯔꯤꯕꯣꯞꯀ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯕꯗ ꯑꯗꯨꯒꯤ ꯏꯁꯇꯥꯏꯜꯗꯨꯁꯨ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯒꯤ ꯇꯦꯁꯇꯨꯅꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯇꯩ ꯈꯨꯊꯣꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯍꯥꯎꯏ ꯑꯗꯨꯅꯤ ꯃꯌꯥꯡꯅꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯌꯨꯝꯗꯒꯤ ꯀꯩꯅꯣ ꯊꯩꯕꯣꯡ ꯃꯆꯥ ꯍꯩꯅꯧ ꯃꯆꯥ ꯄꯨ ꯆꯠꯂꯤꯗꯣ ꯃꯣꯏꯗꯤ ꯊꯣꯡ ꯆꯥꯏꯌꯦꯕ ꯍꯧꯖꯤꯛ ꯅꯪ ꯀꯩꯅꯣ ꯃꯥꯒ ꯕꯤꯁꯨꯖꯤꯒꯤꯗ ꯑꯣꯏꯔ ꯃꯥꯅꯦ ꯂꯩꯁꯦ
ꯂꯥꯏꯛ ꯊꯣꯅꯤꯒꯗꯪ ꯀꯅꯥ ꯑꯗꯨꯅꯤ ꯍꯩꯅꯧꯗꯣ ꯁꯨꯝ ꯆꯨꯝꯅꯅꯦ ꯃꯌꯥꯏ ꯈꯥꯏꯒ ꯀꯪꯍꯜꯂꯗꯤꯅꯦ ꯍꯩꯅꯧ ꯃꯆꯥ ꯅꯨꯡꯁꯤꯠꯇ ꯌꯥꯝ ꯀꯦꯜꯂꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯀꯪꯍꯟ ꯊꯝꯃ ꯌꯥꯕꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯋꯥꯏꯗ ꯊꯥꯛꯅꯁꯨ ꯆꯥꯖꯩ ꯍꯩ ꯃꯊꯧ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯄꯥꯡꯈꯣꯛ ꯌꯦꯟꯗꯦꯝ ꯁꯤꯒꯨꯝꯕꯗꯁꯨ ꯊꯣꯡꯕ ꯆꯥꯅꯤꯡꯕ ꯃꯤꯅ ꯑꯗꯨꯒꯁꯨ ꯍꯥꯞꯄ ꯌꯥꯏ ꯀꯨꯏꯅ ꯊꯝꯕ ꯌꯥꯏ ꯊꯨꯝ ꯌꯥꯎꯗꯕꯤꯗ ꯊꯨꯝ ꯊꯥꯛꯇꯅ ꯑꯣꯟꯂꯤ ꯑꯗꯨꯗ ꯀꯪꯍꯟꯕ ꯑꯍꯨꯝ ꯃꯤ ꯑꯁꯤ ꯈꯛ ꯑꯣꯏꯔꯦ ꯍꯥꯟꯅ ꯊꯤꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯍꯥꯟꯅ ꯇꯧꯔꯤ ꯃꯤꯗꯤ ꯃꯦꯡꯒꯣꯒꯤ ꯄꯥꯄꯔ ꯁꯦꯝꯃꯦꯕ ꯃꯀꯨ ꯈꯣꯛꯑꯒ ꯐꯖꯅ ꯄꯥꯅ ꯃꯁꯥꯂꯥ ꯇꯩꯁꯜꯂꯒ ꯄꯨꯔꯥ ꯐꯧꯔꯤꯑꯕ ꯐꯧꯔꯒꯗꯤ ꯄꯨꯔꯥ ꯑꯗꯨ ꯀꯪꯉꯒꯅꯦ ꯀꯨꯏꯅ ꯆꯥꯕ ꯌꯥꯕꯅꯤ ꯑꯆꯥꯔꯗꯣ ꯍꯥꯎꯔꯅꯤ ꯑꯆꯥꯔꯁꯦ ꯍꯥꯎꯔꯅꯤꯅꯦ ꯌꯨꯝꯗ ꯁꯦꯝꯕ ꯑꯆꯥꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯏ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣ ꯅꯪ ꯁꯦꯝꯃꯤꯔꯥ ꯃꯥꯆꯕꯤ ꯁꯦꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯅ ꯑꯅꯤꯇꯥꯅ ꯁꯦꯝꯃꯤꯔꯥ ꯉꯁꯤ ꯌꯦꯡꯉꯝꯅꯤꯅ ꯅꯪꯗ ꯗꯤꯁꯇꯔꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯗꯤ ꯉꯝꯃꯤ ꯎꯍꯧꯗ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯗꯤꯁꯇꯔꯕ ꯑꯣꯏꯅꯤ ꯁꯥꯒꯔꯗꯤ ꯑꯆꯥꯔ ꯆꯥꯕ꯭ꯔꯥ ꯑꯁ ꯕꯤꯁꯣꯖꯤꯠ ꯁꯦꯝꯕ ꯍꯣꯝ ꯄ꯭ꯔꯣꯗꯛꯁꯟ ꯕꯥꯏ ꯕꯤꯁꯣꯖꯤꯠ ꯍꯥꯏꯅ ꯏꯔꯣꯅꯦ ꯑꯆꯥꯔ ꯌꯣꯜꯂꯣꯅꯦ ꯍꯥꯎꯅꯤ ꯆꯥꯅꯤꯡꯉꯦ ꯚꯦꯔꯤꯒꯨꯗ ꯍꯥꯏꯅ ꯏꯌꯨ ꯃꯤ ꯂꯐꯣꯏꯒꯤ ꯀꯩꯅꯣ ꯁꯣꯔꯤ ꯊꯩꯕꯣꯡꯒꯤ ꯆꯤꯞꯁꯇꯨꯅꯦ ꯍꯥꯎꯋꯦꯕ ꯁꯤ ꯆꯥꯕꯤ ꯑꯃ ꯂꯩꯍꯧꯔꯦꯁꯦ ꯊꯩꯕꯣꯡꯒꯤ ꯁꯤ ꯊꯝꯃꯒ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯒꯦꯕ ꯆꯦꯛ ꯄꯕ꯭ꯂꯤꯛꯂꯤ ꯍꯥꯏꯕ ꯆꯦꯛ ꯑꯣꯂꯥꯡꯉꯤ ꯌꯦꯡꯉꯨꯇꯦ ꯀꯔꯤꯕꯨ ꯆꯥꯗꯣꯏꯕꯣ ꯈꯪꯗꯦꯕꯣ ꯍꯧꯖꯤꯛ ꯎꯁꯣꯏꯒꯤ ꯃꯇꯝꯅꯤ ꯎꯁꯣꯏꯗꯤ ꯍꯧꯔꯕ ꯑꯣ ꯕꯤশ্বꯖꯤꯠ ꯁꯤꯡꯍ ꯆꯥꯗꯦ ꯁꯥꯒꯔꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯥ ꯀꯩꯅꯣ ꯇꯧꯅꯦ ꯒꯨꯔꯒꯅꯦ ꯇꯣꯠꯁꯜꯂꯒ ꯀꯪꯍꯜꯂꯨꯗꯣ ꯃꯥ ꯆꯥꯕ ꯌꯥꯏ ꯑꯊꯨꯝꯕ ꯆꯤꯅꯤ ꯊꯨꯝꯁꯨ ꯈꯤꯇꯪ ꯍꯥꯞꯄꯒ ꯒꯨꯔꯒꯅꯦ ꯃꯤꯛꯁ ꯇꯧꯔꯒꯅꯦ ꯄꯥꯅ ꯍꯩꯅꯧꯗꯣ ꯁꯦꯝꯃꯒꯅꯦ ꯀꯪꯍꯜꯂꯨꯗꯣ ꯄꯥꯄꯔ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯦꯡꯒꯣ ꯆꯣꯀ꯭ꯂꯦꯠꯇꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯏ ꯁꯥꯒꯔꯗꯨ ꯑꯗꯨꯃꯥꯏ ꯑꯦꯛꯕꯥꯔ ꯄꯤꯖꯁꯤ ꯌꯦꯡꯉꯨ ꯀꯅꯥꯅꯣ ꯑꯁꯨꯝꯁꯨ ꯕꯦꯝꯅ ꯍꯥꯏꯌꯣ ꯑꯩ ꯂꯥꯏꯐꯇ ꯂꯩꯔꯤ ꯍꯥꯏꯗꯣ ꯑꯩꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯉꯥꯛꯇꯪ ꯆꯪꯉꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯧ ꯅꯣꯏ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯀꯔꯤ ꯆꯥꯏ ꯕꯤꯁ꯭ꯋꯖꯤꯠ ꯑꯌꯨꯛꯇ ꯀꯔꯤ ꯆꯥꯒꯦ ꯅꯪ ꯍꯧꯖꯤꯛ ꯕꯖꯥꯔꯗꯗꯤ ꯐꯝꯕ꯭ꯔꯥ ꯁꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯉꯔꯥꯡ ꯐ꯭ꯔꯥꯏꯗꯦ ꯕꯖꯥꯔ ꯆꯠꯂꯨꯕ꯭ꯔꯣ ꯑꯣꯟꯂꯤ ꯋꯥꯟ ꯄꯔꯁꯟ ꯍꯦꯜꯂꯣ ꯃꯌꯥꯝ ꯄ꯭ꯂꯤꯁ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯉꯍꯥꯛꯇꯪ ꯂꯥꯏꯐꯁꯦ ꯂꯩꯕꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯝꯃꯣ ꯑꯩꯒꯤ ꯂꯥꯏꯛ ꯇꯧꯔꯣ ꯉꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯁꯤ ꯑꯣꯂꯥꯡꯕ ꯁꯥꯕꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯣꯂꯥꯡ ꯊꯥꯁꯦ ꯍꯟꯗꯛꯅ ꯁꯥꯕ ꯍꯦꯜꯂꯤꯕ꯭ꯔꯥ ꯂꯥꯁ ꯌꯔꯗꯒꯤ ꯍꯟꯗꯛꯅ ꯀꯔꯝꯕꯅ ꯁꯥꯕ ꯍꯦꯜꯂꯤ ꯔꯣꯇꯤ ꯑꯣꯏꯅ ꯆꯥꯔꯦ ꯐ꯭ꯔꯥꯏꯗꯦ ꯕꯖꯥꯔꯒ ꯀꯨꯏꯔꯦꯗ ꯆꯠꯇꯕ ꯑꯣ ꯇꯧꯗꯤ ꯇꯧꯔꯤꯀꯣ ꯕꯖꯥꯔꯁꯦ ꯑꯣꯏꯗꯤ ꯑꯣꯏꯔꯤꯀꯣ ꯅꯣꯏ ꯆꯠꯇꯕꯩ ꯋꯥꯅꯤꯅ ꯑꯠꯁꯥ ꯁꯦꯇꯔꯗꯦ ꯂꯪꯀꯥ ꯕꯖꯥꯔꯗꯤ ꯇ꯭ꯋꯤꯁꯗꯦꯗ ꯁꯨꯝ ꯑꯣꯏ ꯁꯟꯗꯦꯗꯗꯤ ꯕꯖꯥꯔꯒ ꯂꯩꯅꯕ꯭ꯔꯥ ꯑꯗꯣꯝꯗ ꯕꯤꯁꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯒꯗꯤ ꯀꯪꯉꯝꯃꯅꯤꯌꯦ ꯑꯣꯂꯥꯡꯕꯁꯦ ꯃꯣꯏ ꯀꯃꯥꯏꯅ ꯈꯥꯡꯉꯝꯒꯅꯤꯕꯣ ꯉꯥ ꯊꯣꯔꯛꯄ ꯎꯕ꯭ꯔꯣ
ꯑꯁ ꯑꯩꯈꯣꯏ ꯐꯣꯟ ꯂꯩꯁꯦ ꯁꯨꯝꯇ ꯐꯣꯟ ꯂꯥꯛ ꯂꯩꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯃꯇꯝꯁꯦ ꯐꯣꯟꯁꯨ ꯌꯥꯝ ꯂꯥꯛꯀꯜꯂꯤꯑꯕ ꯅꯣꯏꯗꯤ ꯂꯩꯆꯨ ꯃꯈꯣꯡꯗ ꯅꯨꯡꯁꯤꯁꯦ ꯀꯩꯗꯧꯔꯤꯒꯦ ꯑꯣ ꯍꯦꯜꯂꯣ ꯈꯦꯂꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯂꯥꯛꯄꯤꯕꯩ ꯉꯁꯤ ꯑꯩ ꯁꯦꯀꯦꯟ ꯂꯥꯏꯐꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯅ ꯊꯥꯔꯤꯁꯦ ꯑꯁ ꯁꯥꯔꯤꯕ ꯅꯣꯏ ꯁꯣꯟꯗꯗꯤ ꯌꯥꯝ ꯑꯣꯂꯥꯡꯕ꯭ꯔꯥ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥ ꯈꯦꯂꯦꯟ ꯑꯩ ꯆꯥꯛ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯦ ꯍꯧꯖꯤꯛꯀꯤ ꯆꯥꯗ꯭ꯔꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯁꯥꯃꯜꯂꯦ ꯁꯤꯒ ꯉꯥ ꯌꯣꯟꯕ ꯂꯥꯛꯑꯦ ꯑꯝꯇ ꯊꯣꯛꯂꯨꯒꯦ ꯁꯥꯔꯦꯡꯒ ꯏꯂꯤꯁꯥꯁꯨ ꯌꯥꯎꯔꯛꯏ ꯆꯠꯆꯕꯤꯁꯦ ꯑꯩ ꯆꯠꯂꯣ ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯗ ꯐꯝ ꯐꯝ ꯉꯥ ꯌꯣꯟꯕꯒꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯨ ꯁꯥꯏꯗ ꯑꯣ ꯁꯥꯏꯅꯦ ꯃꯅꯦ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯁꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯗꯦꯜꯂꯤ ꯁꯣꯝꯒꯤ ꯔꯥꯖꯁꯊꯥꯟ ꯁꯣꯝꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯔꯅꯤ ꯍꯥꯏ ꯁꯥꯔꯛꯑꯦꯕ ꯎꯝ ꯈꯝꯕ ꯑꯩꯛꯇ ꯆꯦ ꯑꯥꯏ ꯑꯦꯝ ꯀꯃꯤꯡ ꯑꯣꯀꯦ ꯑꯣꯀꯦ ꯈꯝꯕ ꯂꯥꯛꯑꯣ ꯆꯥꯛ ꯆꯥ ꯂꯣꯏꯔꯕꯣ ꯊꯕꯛꯁꯤꯗ ꯆꯥꯛ ꯆꯥꯁꯤꯟꯕ ꯉꯝꯗꯦ ꯍꯣꯏꯅꯦ ꯆꯥꯛ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯂꯥꯏꯐꯁꯤꯁꯨ ꯉꯥꯛꯇꯪ ꯇꯥꯏꯝ ꯄꯥꯁꯀꯤ ꯂꯥꯏꯐ ꯊꯥꯔꯤꯅꯤ ꯆꯥꯛ ꯆꯥ ꯂꯣꯏꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯉꯟꯅ ꯆꯥꯅ ꯉꯟꯅ ꯇꯧꯕꯅ ꯐꯩ ꯑꯁꯤꯒꯗꯤ ꯁꯥꯏꯌꯦꯅ ꯊꯦꯡꯅ ꯑꯗꯨꯝ ꯄꯨꯡ ꯑꯅꯤꯒ ꯁꯨꯝ ꯇꯥꯏꯌꯦ ꯁꯤꯅꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗꯕ ꯁꯨꯝ ꯌꯥꯎꯏ ꯏꯇꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯑꯠꯆꯥ ꯑꯩ ꯈꯦꯂꯦꯟ ꯂꯥꯛꯄ ꯈꯝꯕ ꯑꯦꯛꯄꯝ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯅ ꯁꯦꯀꯦꯟ ꯂꯥꯏꯐ ꯑꯣꯏꯔꯤꯅꯤ ꯈꯦꯂꯦꯟꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯀꯦ ꯔꯨꯃꯤꯇꯥꯁ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯂꯥꯏꯛ ꯗꯟ ꯑꯠꯆꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯦꯂꯦꯟ ꯈꯝꯕ ꯑꯦꯛꯄꯝ ꯔꯨꯃꯤꯇꯁ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗ ꯅꯣꯏ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯇꯧꯕꯤꯌꯨ ꯈꯔ ꯃꯥꯏꯒ ꯃꯉꯣꯟꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯁꯦ ꯑꯅꯧꯕꯅꯤ ꯀꯝꯕ ꯏꯇꯥꯎ ꯍꯧꯖꯤꯛꯇ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎꯕꯤꯗꯤ ꯑꯠꯁꯥ ꯑꯗꯨꯒ ꯈꯦꯂꯦꯟ ꯁꯤꯁ ꯔꯨꯃꯤꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯇꯣ ꯈꯦꯂꯦꯟ ꯍꯋꯥꯏ ꯆꯥꯔꯦ ꯑꯣꯀꯦ ꯍꯋꯥꯏꯁꯨ ꯐꯩ ꯍꯋꯥꯏꯁꯦ ꯆꯝꯅ ꯊꯣꯡꯕꯅ ꯐꯩ ꯈꯨꯕꯝ ꯂꯥꯡꯂꯦꯟ ꯈꯨꯃꯟ ꯏꯕꯨꯡ ꯈꯦꯂꯦꯟ ꯆꯥꯛ ꯆꯥꯔꯕꯣ ꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯈꯝꯕ ꯑꯦꯛꯄꯝ ꯆꯦ ꯁꯨꯖꯤ ꯑꯩꯗꯤ ꯕ꯭ꯂꯨ ꯍꯥꯞꯂꯣ ꯑꯣꯀꯦ ꯑꯣꯀꯦ ꯆꯥꯗ꯭ꯔꯤ ꯈꯦꯂꯦꯟ ꯔꯨꯃꯤꯇꯥꯁ ꯂꯥꯏꯐꯁꯦ ꯈꯦꯂꯦꯟ ꯑꯍꯥꯟꯕ ꯂꯥꯏꯐꯇꯣ ꯁꯥꯏꯂꯦꯟ ꯇꯧꯈꯤꯕꯗꯨꯔ ꯑꯩ ꯑꯗꯨꯗꯣ ꯑꯩ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯁꯨꯝ ꯊꯝꯒꯦ ꯖꯁ ꯇ꯭ꯔꯥꯏ ꯇꯧꯈꯤꯕ ꯈꯦꯂꯦꯟꯗꯤ ꯆꯥꯔꯕꯣ ꯅꯦꯅꯦꯗꯤ ꯅꯦꯅꯦ ꯎꯍꯜꯂꯣ ꯆꯦ ꯑꯩ ꯅꯦꯅꯦꯁꯦ ꯎꯍꯟꯅꯤꯡꯗ꯭ꯔꯦ ꯃꯥ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯐꯝ ꯐꯝꯅ ꯁꯨꯝ ꯇꯜꯂꯦ ꯁꯥꯃꯟꯕꯗꯨꯒ ꯅꯦꯅꯦ ꯍꯥꯏ ꯀꯧꯔꯦ ꯈꯝꯕꯅ ꯍꯜꯂꯣ ꯍꯥꯏꯔꯦ ꯔꯤꯃꯤꯇꯦꯁ ꯂꯩꯁꯦ ꯍꯦꯜꯂꯣ ꯈꯝꯕ ꯅꯦꯅꯦ ꯀꯩꯅꯣ ꯁꯤꯁ ꯔꯨꯃꯤꯇꯥ ꯍꯋꯥꯏ ꯆꯥꯔꯦ ꯑꯩ ꯈꯝꯕꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯕ꯭ꯂꯨ ꯄꯤꯔꯛꯑꯒꯦꯀꯣ ꯈꯦꯂꯦꯟꯗꯁꯨ ꯄꯥꯝꯃꯒ ꯍꯥꯏꯔꯣ ꯈꯦꯂꯦꯟ ꯅꯉꯣꯟꯗꯁꯨ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯑꯒꯦ ꯂꯥꯏꯔꯤꯛꯇꯣ ꯑꯩ ꯂꯥꯛꯄꯗꯣ ꯈꯪꯕ꯭ꯔꯣꯆꯦ ꯁꯥꯏꯂꯦꯟ ꯂꯥꯏꯐꯇ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯝꯕꯗꯣ ꯑꯣꯏꯗꯣꯏ ꯑꯩꯅ ꯏꯔꯣꯝꯕꯒꯤ ꯏꯟꯒ꯭ꯔꯦꯗꯤꯌꯦꯟꯁ ꯍꯥꯏꯈꯤꯕꯗꯨꯔꯣ ꯑꯗꯨꯔꯣ ꯈꯦꯂꯦꯟ ꯑꯩꯒꯤꯅꯤꯅꯦ ꯈꯦꯂꯦꯟ ꯑꯩ ꯖꯦꯛꯀꯦꯠ ꯄꯥꯝꯗꯦ ꯑꯠꯁꯥ ꯑꯣꯀꯦ 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 ꯈꯦꯂꯦꯟ ꯖꯦꯛꯀꯦꯠ ꯀꯧꯅꯕ꯭ꯔꯥ ꯕ꯭ꯂꯨꯁꯦ ꯍꯣꯏꯗꯤ ꯑꯣꯂꯥꯡꯕꯁꯤꯒ ꯈꯝꯕꯅ ꯈꯝꯕꯅ ꯑꯩꯒꯤ ꯅꯦꯅꯦ ꯅꯦꯅꯦꯕꯨ ꯀꯟꯅ ꯀꯧꯔꯤꯌꯦ ꯍꯦꯜꯂꯣꯗꯤ ꯍꯥꯏꯔꯤ ꯃꯁꯥꯁꯦ ꯑꯣꯂꯥꯡꯕꯅ ꯇꯧꯕ ꯃꯥ ꯄꯨꯅꯦꯗ ꯆꯠꯇꯣꯔꯦꯅ ꯄꯨꯅꯦꯗ ꯆꯠꯄꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯑꯣꯂꯥꯡꯕ ꯐꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯪꯀꯃꯨꯁꯤꯒ ꯈꯔꯅꯤ ꯑꯪꯀꯃꯨ ꯂꯩꯊꯗꯣꯔꯤ ꯍꯥꯏ ꯀꯩꯅꯣ ꯑꯁꯤꯗ ꯁꯨꯝ ꯈꯝꯕꯗ ꯏꯔꯣ ꯑꯩꯒꯤ ꯀꯣꯃꯦꯟꯁ ꯄꯥꯒꯦ ꯈꯝꯕ ꯍꯥꯏꯔꯦ ꯑꯩꯒꯤꯅꯦꯅꯦ ꯈꯦꯂꯦꯟ ꯆꯦ ꯂꯥꯏꯐꯇ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯉꯁꯤꯒ ꯊꯥꯔꯒ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯣꯃꯦꯟꯁꯇꯣ ꯄꯤꯕꯤꯔꯗꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗꯣ ꯈꯟꯒꯅꯤꯅ ꯈꯦꯂꯦꯟ ꯖꯦ ꯅꯪ ꯂꯥꯛꯑꯝꯃꯤ ꯍꯥꯏꯅ ꯑꯣ ꯈꯝꯕ ꯑꯣ ꯅꯦꯅꯥꯕꯤ ꯗꯦꯕꯤ ꯈꯝꯕ ꯏꯔꯦ ꯑꯩ ꯑꯣ ꯇꯥꯏꯞ ꯇꯧꯕꯗ ꯃꯤꯁꯇꯦꯛ ꯑꯣꯏꯈ꯭ꯔꯦ ꯈꯝꯕ ꯈꯝꯕ ꯑꯩꯒꯤꯅꯦ ꯔꯤꯇꯦꯁ ꯂꯥꯏꯁꯇ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯑꯣꯀꯦ ꯅꯨꯃꯤꯇꯥ ꯊꯕꯛ ꯀꯜꯂꯝꯒꯅꯤ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯂꯩꯕꯅꯤꯅ ꯌꯥꯔꯦ ꯈꯝꯕ ꯑꯩꯒꯤꯅꯦꯅꯦ ꯑꯩꯒꯤꯅꯦꯅꯦ ꯑꯠꯆꯥ ꯔꯤꯃꯤꯇꯥꯁꯇ ꯍꯦꯜꯂꯣ ꯅꯦꯅꯥꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯤꯃꯤꯇꯥꯁ ꯈꯦꯂꯦꯟ ꯀꯣꯃꯦꯟ ꯄꯤꯔꯝꯕ ꯂꯥꯏꯛꯁꯨ ꯇꯧꯔꯝꯕꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯈꯦꯂꯦꯟ
ꯈꯝꯕ ꯈꯦꯂꯦꯟ ꯀꯣꯃꯦꯟ ꯄꯤꯔꯝꯃꯦ ꯂꯥꯏꯛꯁꯨ ꯇꯧꯔꯝꯃꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯦꯂꯦꯟꯗꯨꯗꯤ ꯈꯦꯂꯦꯟꯁꯦ ꯑꯁ ꯑꯣꯂꯥꯡꯕꯅ ꯁꯤꯗꯣꯔꯦꯗ ꯑꯣꯟꯒꯤ ꯍꯧꯖꯤꯛ 11 12 ꯕꯥꯔꯣ 1 ꯀꯁꯦ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯒ ꯊꯣꯛꯄ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯁꯤꯒ ꯁꯥꯃꯟꯅ ꯑꯗꯨꯅ ꯍꯧꯖꯤꯛꯅꯦ ꯃꯣꯕꯥꯏꯜ ꯂꯩꯕꯒꯤ ꯐꯔꯤꯅꯤ ꯍꯥꯟꯅꯒꯤ ꯃꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯨꯃꯥꯏ ꯍꯥꯏꯗꯨꯅ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯦ ꯍꯦꯟꯃꯦꯗ ꯐꯦꯟ ꯍꯥꯏꯇꯥꯔꯦ ꯍꯨꯃꯥꯏ ꯁꯦꯝꯃꯤꯗꯣ ꯑꯩꯈꯣꯏ ꯈꯨꯜꯂꯛꯇ ꯍꯨꯃꯥꯏ ꯁꯦꯝꯅꯕꯗꯤ ꯃꯈꯨꯠꯅ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯁꯤꯡꯗ ꯃꯈꯨꯠꯅ ꯍꯨꯃꯥꯏ ꯁꯦꯝꯃꯤꯑꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯒꯤ ꯄꯥꯝꯕꯤꯒꯤ ꯀꯩꯅꯣꯗꯨꯅꯁꯨ ꯍꯨꯃꯥꯏ ꯁꯦꯝꯃꯤ ꯋꯥꯒ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯜꯂꯞ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯎꯗ꯭ꯔꯦ ꯑꯗꯣ ꯖꯣꯟꯗꯤ ꯖꯣꯜꯂꯤꯀꯣ ꯍꯧꯖꯤꯛ ꯀꯗꯥꯏ ꯀꯗꯥꯏ ꯀꯥꯃꯩꯈꯥꯗ ꯉꯔꯥꯡꯅꯦ ꯑꯩ ꯆꯠꯂꯨꯏꯑꯕ ꯅꯍꯥꯟꯗꯣ ꯑꯗꯨꯒꯗꯤ ꯎꯏꯌꯦꯕ ꯉꯔꯥꯡ ꯀꯃꯥꯏꯅ ꯆꯠꯂꯨꯕꯗꯣ ꯃꯣꯏ ꯍꯨꯃꯥꯏ ꯃꯆꯥ ꯃꯆꯥ ꯖꯣꯜꯂꯤ ꯂꯤꯒꯤꯔ ꯋꯥꯒꯤꯔ ꯈꯪꯗꯦ ꯑꯗꯨꯃꯥꯏꯗꯣ ꯂꯩ ꯍꯣꯏ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏꯅꯦ ꯈꯝꯕ ꯍꯨꯃꯥꯏꯗꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯍꯥꯟꯅꯩ ꯃꯤꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯇ꯭ꯔꯦ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯀꯛꯅꯔꯕꯅꯤꯅ ꯍꯣ ꯅꯦꯅꯦ ꯎꯍꯨꯜꯂꯧ ꯍꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯅ ꯇꯧꯔꯦ ꯍꯣꯏ ꯈꯦꯂꯦꯟ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯈꯝꯕꯒ ꯈꯦꯂꯦꯟꯒ ꯔꯨꯕꯤꯇꯥꯁ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗꯤ ꯆꯠꯈ꯭ꯔꯦ ꯊꯣꯛꯈ꯭ꯔ ꯃꯥꯅꯦ ꯅꯦꯅꯕꯤꯒ ꯕꯤꯁ꯭ꯋꯖꯤꯠꯀ ꯅꯦꯅꯦ ꯎꯍꯜꯂꯣ ꯅꯦꯅꯦ ꯎꯅꯤꯡꯗ꯭ꯔꯦ ꯎꯍꯟꯅꯤꯡꯗ꯭ꯔꯦ ꯑꯣꯂꯥꯡꯕꯁꯤꯒ ꯑꯩꯈꯣꯏ ꯁꯤꯒ ꯁꯥꯃꯟꯂꯦꯍꯦ ꯖꯥꯝ ꯁꯥꯔꯒ ꯖꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯁꯨꯝ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ ꯆꯥꯕꯁꯨ ꯍꯥꯎꯇꯦ ꯏꯪꯊꯝꯊꯥꯅ ꯑꯗꯨꯝ ꯐꯩ ꯆꯤꯟ ꯅꯨꯡꯁꯥ ꯒꯣꯔꯣꯝ ꯒꯣꯔꯣꯝꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯈꯜꯂꯝꯃꯤ ꯑꯁ ꯀꯁꯥꯔꯒꯁꯤ ꯌꯥꯝꯅ ꯁꯥꯔꯝꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯂꯪꯀꯥ ꯁꯣꯝꯗꯁꯨ ꯌꯥꯝ ꯁꯥꯏ ꯈꯨꯜꯂꯛꯇ ꯍꯦꯜꯂꯤ ꯅꯨꯡꯁꯥꯁꯦ ꯁꯥꯕ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯃꯄꯥꯟꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯣ ꯐꯪꯕꯗꯣ ꯑꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯥꯎꯟ ꯈꯪꯗꯦ ꯁꯤꯇꯤ ꯈꯪꯗꯦ ꯃꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯁꯥꯕ ꯃꯄꯥꯟ ꯊꯣꯛꯑꯒꯇꯅꯤ ꯈꯪꯉꯤꯕ ꯈꯨꯜꯂꯛꯇꯤ ꯊꯣꯡ ꯍꯥꯡꯕꯒ ꯁꯨꯃꯥꯡ ꯁꯨꯝ ꯗꯥꯏꯔꯦꯛ ꯐꯪꯉꯤ ꯅꯨꯡꯁꯥ ꯗꯥꯏꯔꯦꯛ ꯐꯪꯉꯦꯕ ꯁꯤꯗꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯋꯥꯏ ꯏꯪꯊꯝꯊꯥꯗꯁꯨ ꯅꯨꯡꯁꯥ ꯌꯥꯏꯅꯕꯒꯤ ꯍꯥꯏꯅ ꯅꯨꯡꯁꯥ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯈꯟꯖꯦꯉꯣ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯦ ꯀꯃꯥꯏꯅ ꯑꯣꯏꯅꯤ ꯎꯝ ꯈꯝꯕ ꯌꯦꯛꯄꯅ ꯍꯪꯈꯔꯦ ꯏꯇꯥꯎ ꯃꯅꯤꯄꯨꯔ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯅ ꯈꯦꯂꯦꯟꯗ ꯍꯪꯈ꯭ꯔꯦ ꯑꯁ ꯀꯦꯂꯦꯟ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯒ ꯍꯟꯗꯛ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯆꯠꯄꯒ ꯀꯤꯔꯦ ꯅꯨꯡꯁꯥ ꯒꯣꯔꯣꯝ ꯍꯣꯏꯅꯦ ꯅꯨꯡꯁꯥ ꯒꯣꯔꯣꯝ ꯍꯧꯖꯤꯛꯇꯤꯅꯦ ꯌꯨꯇ꯭ꯌꯨꯕꯁꯤꯒ ꯐꯦꯃꯤꯂꯤ ꯆꯥꯎꯔꯕꯅꯦ ꯃꯅꯤꯄꯨꯔ ꯀꯁꯥꯔ ꯁꯣꯝꯒꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯗꯁꯤꯡꯁꯦꯁꯨ ꯃꯣꯏꯁꯨ ꯈꯪꯉꯝꯃꯅꯤꯀꯣ ꯅꯨꯡꯁꯥ ꯒꯣꯔꯣꯝ ꯀꯥꯏꯁꯦ ꯅꯣꯡ ꯃꯪꯉꯤꯌꯦ ꯑꯠꯆꯥ ꯑꯗꯨꯏ ꯋꯦꯗꯔ ꯐꯩꯅ ꯈꯦꯂꯦ ꯅꯣꯏ ꯁꯣꯝꯗ ꯍꯧꯖꯤꯛ ꯅꯣꯡ ꯃꯪꯉꯤꯌꯦ ꯍꯥꯏꯗꯣ ꯈꯦꯂꯦ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ ꯑꯁ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯤꯅꯔꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯃꯅꯤꯄꯨꯔꯗꯤ ꯑꯣꯂꯥꯡꯉꯤ ꯑꯣꯂꯥꯡꯕꯅ ꯁꯤꯗꯣꯔꯦ ꯍꯣꯏ ꯈꯝꯕ ꯑꯣꯂꯥꯡꯕꯅ ꯁꯤꯗꯣꯔꯦ ꯁꯤꯒ ꯇꯧꯔꯤꯁꯦ ꯗꯤꯕ꯭ꯔꯨꯒꯔ ꯁꯣꯝꯗ ꯑꯞꯄꯔ ꯑꯁꯥꯝꯗ ꯈꯔ ꯏꯪꯉꯤ ꯍꯥꯏꯅꯔꯝꯃꯤ ꯗꯤꯕ꯭ꯔꯨꯒꯔ ꯁꯤꯕꯁꯥꯒꯔ ꯖꯣꯔꯍꯥꯠꯁꯦ ꯑꯁꯥꯝ ꯑꯣꯏꯔꯁꯨ ꯁꯣꯝ ꯁꯥꯏꯠꯇꯅ ꯏꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩꯅꯣ ꯇꯧꯔꯤꯑꯕ ꯁꯤꯗꯗꯤ ꯑꯥꯗꯁꯨ ꯀꯟꯅ ꯑꯣꯂꯥꯡꯉꯤꯌꯦ ꯅꯤꯅꯥꯕꯤ ꯗꯦꯕꯤ ꯑꯁ ꯈꯝꯕ ꯅꯦꯅꯦꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯌꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯌꯦ ꯈꯝꯕ ꯅꯦꯅꯦꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯌꯦ ꯅꯦꯅꯦꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯈꯝꯕꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩꯒꯤ ꯅꯦꯅꯦ ꯎꯍꯜꯂꯣ ꯍꯥꯏꯌꯨ ꯆꯦꯗ ꯑꯩꯕꯨ ꯍꯦ ꯄ꯭ꯔꯚꯨ ꯃꯤꯗꯤ ꯁꯤꯛ ꯂꯩ ꯅꯦꯅꯦ ꯅꯨꯡꯁꯤꯕꯤ ꯍꯣꯏ ꯍꯣꯏ ꯈꯝꯕꯅ ꯍꯥꯏꯕ ꯉꯥꯛꯇꯪꯒꯤ ꯎꯍꯜꯂꯒꯦꯀꯣ ꯑꯣꯂꯥꯡꯕ ꯑꯣꯕꯁꯇꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤꯒ ꯐꯤꯕꯝ ꯂꯣꯏ ꯆꯨꯝꯅꯗ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯦ ꯑꯣꯂꯥꯡꯕꯗ ꯇꯨ ꯁꯤꯁꯦ ꯑꯣꯂꯥꯡꯕꯗ ꯃꯁꯝꯒꯁꯦ ꯇꯞ ꯇꯞ ꯅꯞꯈꯔꯦ ꯁꯤꯅꯤ ꯎꯔꯕꯣ ꯃꯌꯥꯝ ꯍꯦꯜꯂꯣ ꯇꯧꯁꯦ ꯑꯩꯈꯣꯏ ꯃꯥꯅꯤ ꯍꯦꯜꯂꯣ ꯈꯝꯕ ꯑꯣꯂꯥꯡꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯦꯅꯦ ꯅꯨꯡꯁꯤꯕꯤꯒ ꯏꯈꯔꯦ ꯈꯝꯕꯅ ꯅꯦꯅꯦ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ ꯍꯣꯏ ꯍꯣꯏ ꯎꯔꯦꯗꯅ ꯈꯝꯕ ꯍꯧꯖꯤꯛ ꯑꯩ ꯅꯉꯣꯟꯗ
ꯑꯩ ꯊꯝꯃꯒꯦꯀꯣ ꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏ ꯁꯤ ꯐꯤꯕꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯣꯂꯥꯡꯕꯁꯤꯒ ꯎꯝ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ ꯀꯅꯥ ꯀꯅꯥ ꯅꯨꯡꯁꯥꯁꯦ ꯈꯔ ꯏꯪꯍꯟꯕ ꯉꯝꯒꯅꯤ ꯑꯗꯣ ꯑꯩꯅ ꯉꯥꯡꯕ ꯂꯣꯏ ꯇꯥꯔꯦ Che okay, thank you. Niva Devi, hi. Niva Devi से आसाम की नहीं आएगा कनानो ये खंडरे ने आई खंडने का ही नो आसाम का ही नो हो जाए सोनगिरा लंका सोनगिरा डिब्रूगढ़ शिवसागर कराएगी नो नेने ओलांगी खंबना है होय होय ओलांगी है नेने नोंग कौरो चे ओ खंडे ने नोंग से कौरो चे मी कनो द हिंदी फिल्म द का नोंग को भाई इसे कैसे लेने कोई नहीं है अखोई सोंदा लंका सोंदा पांगन खरने नोंगी केनो तौरी जाम सारदिने नोंग चुबगिने मो इसे म सइएबा अदो तौरिएबा अदो तोदी ओंगी द नोंग चुई दो करिनो खंगदे मणिपुर सोंगी पांगन जो हेब्रा हेत्र खंगदे खोय आसामन गी दी हेयेबा खेले न हंगे चे निवा नुंगाइरिबो खंबा एक पम हंगरे चे केएमसी आई बुदी चक चाद्री आई की ब्रेकफास्ट ती चारे हजिक चानिंग्री ngasi khar thengani khamba ek pan nene nungsa yana sai nene do ahing ba mafam da lai hello ahing ba mafam da pune di weather jam nungai haina ada chakke to ba do hana khara delay ore niva devi thank you niva devi like to viramo yonda son side right side chala gai yonda like to viramo ko aduga khamba ek pan se suji uchik ama lei mor aduna khongladi nongchi ai oingirone morna khonga nongchi akhoi hangoi yang lei hangoi duna chu hangoi duna khongadi nongchi haina khalar mi hanadi khambana nene ore aslan kore nene se akhoi magi ne ayuk tagi mobile da phone lakpasi is chumda amana mo phone tori amana mo phone tori jam to khambana ka chum kawje ningja leiba bisadi singe iche niva se kai da gino hariba अच्छा नीवा देवी प्लीज हाईवी रमो नंग से कदाई देगी नो ना आसाम हायरे बट आसाम की काय दे नो खमिंगे हाय दे सु लाइक टू बी रमो लेदना गुवाहाटी की नहीं नंग केनो जोरहाट सोनगी नहीं ले आसाम की नहीं ले केनो हो जाए ले लंका सोनगी होई मनी अंजना मोरंग हाय सुजीता थैंक यू अंजना लकी बगी एवन लाइक तो सनवीरमो कना कना लाइक तो देख रहा लाइक तो वीरमो को सपोर्ट तो मिनसी ऐ मयामगी लाइफ तो ऐ हाना जाम चंगमी मतम संगदु ऐ चंद्रे खेलेन अदुसु हंगोई बोरो बीना खोंग दी नोंग ताये अच्छा चुम्मी ने द खेलेन नोइसु दुमाय हाइनै गो खंबा एकदम सलमान खान फिल्म शूट तौबदा मफम मदा हौजी की मोरदो हाफदी जाय चंगदमी हेउजिक उचेक अदुना मित्तगी पी तारगा खोंगलदी नोंग हेक्ता चुई अच्छा होय होय अंजना वरंग 5 लाख दन अच्छा थैंक यू अंजना हेलेन सीस अंजना करी मथिल चारगे हाय अंजना करी मथिल चारगे चाक चारबा खंबा एकदम तेरे नाम फिल्म शूट तौबदा अच्छा अच्छा खंबा एस जम मेमोरी बकदी याम भरी ना खंबा से अंजना मोइरांग खेलेन केएमसी हाय घरे खंबा एक नेने हाय अच्छा हेलो फ्रॉम नेने साइड के खंबा खेलेन ऐ हवाई चारे हाय रे खेलेन ना अंजना खंबा एक पम नेने अच्छा नंगी कमेंट जिनम नुंगाय सोटा अंजना मोरंग खेलेन चुमथोंग नंगदी आउ खेले दिखाई रे मा हवाई चाहे ना कम एक से सुजी ओलांग बना हो जाम ओलांग ही वेदर से मुझे के है ओलांग था मई जून जुलाई अगस्त से सितंबर वो सी ओलांग ही दो गुवाहाटी दा खंबा एक पम नेने हेलो फ्रॉम नेने साइड खंबा एक पम खंबा गी नेने अच्छा खंबा गी नेने काय खबर जाम हाय अखोय माना जाम उनिंगे नंगोंदा मसक जाम नुसियाय खाली नंगी ओजा मंगोल ना थादा प्रैंक तो बदो दु ता हाय गरे क्या जाम ना सीरियस होय गरे हे दु प्रैंक को दुमाय तोरोय दबनी ने हाय गरे विशेष सिंह तेरे नाम फिल्म द ओरम दो मानदे हम साथ साथ हे ओरम ब याय ओ अच्छा खंबा हाय जी यंग विश्वजित ना नोंग चुना बे मोर ना केनो तोबगी मतंग दुने
ꯈꯦꯂꯦꯟ ꯖꯨꯂꯥꯏꯗꯤ ꯐꯖꯗꯧꯔꯤ ꯍꯣꯏꯅꯦ ꯖꯨꯂꯥꯏꯁꯤꯗꯤ ꯂꯣꯏꯔꯦ ꯐꯖꯗꯧꯔꯤꯕꯣ ꯃꯦ ꯂꯣꯏꯔꯦ ꯖꯨꯟ ꯆꯪꯕꯨ ꯆꯪꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯁꯨꯗꯪ ꯁꯥꯔꯗꯤ ꯑꯣꯖꯥ ꯃꯪꯒꯣꯜ ꯍꯣꯏ ꯈꯝꯕ ꯑꯦꯛꯄꯝ ꯈꯝꯕ ꯑꯦꯛꯄꯅꯤꯅꯦ ꯍꯣꯏꯅꯦ ꯑꯣꯖꯥ ꯃꯪꯒꯣꯜꯗꯨꯒ ꯅꯪ ꯌꯥꯝꯅ ꯐꯖꯅ ꯄ꯭ꯔꯦꯡ ꯇꯧꯁꯟꯈꯔꯦ ꯃꯤ ꯌꯥꯝ ꯊꯤꯅ ꯁꯥꯎꯈꯤꯕꯗꯣ ꯑꯩꯈꯣꯏꯗꯨꯗ ꯋꯥꯔꯤ ꯁꯥ ꯂꯩ ꯁꯤꯁꯦ ꯑꯩ ꯑꯣꯏꯅ ꯈꯣꯡꯂꯒ ꯁꯣꯡ ꯆꯨꯅꯕꯩ ꯑꯠꯆꯥ ꯅꯣꯡ ꯆꯨꯅꯕꯩ ꯑꯠꯆꯥ ꯍꯥ ꯑꯗꯨꯅ ꯐꯔꯦꯗ ꯈꯝꯕꯗꯤ ꯍꯩꯁꯨ ꯍꯩꯅ ꯈꯝꯕꯗꯤ ꯏꯁꯩꯁꯨ ꯁꯛꯄ ꯍꯩꯅ ꯎꯝ ꯅꯦꯅꯦꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯐ꯭ꯔꯣꯝ ꯅꯦꯅꯦ ꯁꯥꯏꯠ ꯅꯦꯅꯦꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯟꯖꯂ ꯁꯨꯖꯤꯇꯥ ꯀꯩ ꯂꯝꯒꯤꯅꯣ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛ ꯒꯧꯍꯥꯇꯤꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯁꯥꯝꯗ ꯄꯣꯛꯑꯦ ꯑꯁꯥꯝꯗ ꯆꯥꯎꯔꯦ ꯑꯁꯥꯝꯗ ꯁꯨꯝ ꯂꯩꯔꯦ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯁꯦ ꯀꯥꯏꯒꯤꯅꯣ ꯅꯪꯗꯤ ꯃꯅꯤꯄꯨꯔ ꯁꯣꯟꯒꯦꯔꯥ ꯀꯁꯥꯔ ꯁꯣꯟꯒꯦꯔꯥ ꯅꯠꯇꯦ ꯑꯁꯥꯝꯒꯤ ꯀꯩꯀꯩ ꯖꯒꯥ ꯁꯣꯝ ꯂꯩꯅ ꯍꯣꯖꯥꯏ ꯂꯪꯀꯥꯗꯁꯨ ꯃꯦꯛꯁꯤꯃꯝ ꯃꯤꯇꯩ ꯂꯩ ꯑꯄꯔ ꯑꯁꯥꯝꯗꯁꯨ ꯂꯩ ꯈꯝꯕꯩ ꯆꯦ ꯁꯨꯖꯤ ꯍꯜꯂꯣ ꯈꯝꯕ ꯈꯝꯕ ꯑꯩ ꯆꯦ ꯁꯨꯖꯤ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯥꯏꯌꯣ ꯍꯪꯉꯣ ꯆꯥꯔꯒ ꯄꯦꯟꯖ ꯁꯤꯁ ꯂꯥꯏꯛ ꯁꯨꯖꯤꯇꯥ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯆꯥꯔꯒ ꯄꯦꯟꯖꯩ ꯂꯥꯛꯄꯤꯕꯒꯤ ꯁꯨꯖꯤꯇꯥ ꯀꯦ ꯑꯦꯝ ꯁꯤ ꯆꯥꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯑꯣꯂꯥꯡꯕꯁꯤꯒꯅꯦ ꯑꯩꯈꯣꯏ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯊꯣꯡꯕꯗꯤ ꯆꯝꯊꯣꯡꯁꯤꯁꯨ ꯁꯨꯝ ꯆꯥꯃꯟꯅ ꯇꯟꯁꯤꯜꯂꯛꯑꯦ ꯈꯪꯗꯦ ꯀꯔꯤ ꯆꯥꯗꯣꯔꯤ ꯍꯥꯏꯅ ꯑꯗꯨꯒ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯕꯁꯤꯒ ꯑꯣꯂꯥꯡꯒ ꯀꯩꯅ ꯂꯥꯏꯐꯁꯦ ꯉꯥꯛꯇꯪ ꯇꯧꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦ ꯃꯇꯝ ꯁꯪꯕꯁꯤꯒ ꯑꯩ ꯅꯨꯡꯗꯥꯡ ꯃꯤꯒꯤ 10:30ꯗꯒ ꯇꯧꯕ ꯂꯥꯏꯐꯇꯨꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯗꯦꯕ ꯉꯥꯏꯍꯥꯛ ꯌꯦꯡꯉꯁꯨ ꯇꯨꯝꯅꯤꯡꯕꯅ ꯍꯦꯜꯂꯦ ꯑꯩ ꯊꯦꯡꯅ ꯂꯩꯕꯗꯣ ꯉꯝꯗꯦ ꯍꯦꯛꯇꯅꯤ ꯂꯩꯔꯤꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯒ ꯑꯗꯨꯝ ꯃꯤꯒꯤ ꯂꯥꯏꯐ ꯁꯨꯃꯥꯏ ꯆꯪ ꯈꯣꯠꯅ ꯇꯧꯕ ꯑꯩ ꯍꯥꯟꯅꯗꯩ ꯍꯦꯕꯤꯠ ꯂꯩꯇꯦ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯂꯩꯕꯁꯦ ꯆꯥꯕꯁꯨ ꯉꯟꯅ ꯆꯥꯔꯒ ꯁꯨꯝ ꯇꯨꯝꯃꯤ ꯍꯣꯏ ꯌꯥꯝ ꯁꯥꯏꯌꯦ ꯑꯗꯨꯅ ꯃꯣꯏ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯈꯦꯂꯦꯟ ꯆꯦ ꯄꯦꯟꯖꯩ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯒ ꯄꯦꯟꯖꯩ ꯅꯪ ꯆꯥꯛ ꯆꯥꯔꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯍꯣꯏ ꯁꯨꯖꯤ ꯁꯔꯣꯖꯤꯅꯤ ꯁꯤꯡꯍ ꯒꯧꯍꯥꯇꯤ ꯃꯐꯝ ꯍꯥꯏꯔꯣ ꯀꯅꯥ ꯑꯣꯏꯔꯤꯅꯣ ꯁꯣꯔꯣꯖꯤꯅꯤꯁꯦ ꯑꯩ ꯈꯪꯅꯤꯡꯉꯤ ꯒꯨꯍꯥꯇꯤꯒꯤꯔ ꯑꯩ ꯒꯨꯍꯥꯇꯤ ꯒꯅꯦꯁꯄꯨꯔꯤꯒꯤ ꯃꯅꯥꯛꯇꯅꯤ ꯈꯝꯕ ꯑꯌꯦꯛꯄꯝ ꯆꯦ ꯁꯨꯖꯤ ꯑꯁꯥꯝ ꯗꯥꯏꯔꯦꯛ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯦꯛꯖꯥꯝꯁꯦ ꯏꯁꯥꯅ ꯌꯨꯇꯨꯕꯇꯒꯤ ꯌꯦꯡꯂꯒ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯆꯦꯗꯤ ꯂꯥꯏꯔꯤꯛꯀꯤ ꯊꯥꯛꯀ ꯍꯦꯟꯅ ꯋꯥꯡꯕꯅꯤꯅ ꯆꯦꯗ ꯍꯪꯂꯤꯅꯤ ꯑꯁꯥꯝꯒꯤ ꯀꯔꯝꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯗꯥꯏꯔꯦꯛ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯦꯛꯖꯥꯝꯁꯤꯡꯗꯤ ꯅꯪ ꯑꯣꯟꯂꯥꯏꯟꯗ ꯈꯔꯒꯤ ꯂꯩ ꯅꯪ ꯑꯣꯐꯂꯥꯏꯟꯗꯗꯤ ꯅꯪꯒꯤ ꯁꯦꯟꯇꯔ ꯑꯦꯂꯣꯠ ꯇꯧꯔꯛꯀꯅꯤ ꯅꯪ ꯀꯩꯅꯣꯗꯣ ꯅꯪꯒꯤ ꯑꯦꯗꯃꯤꯠ ꯂꯥꯛꯀꯅꯤ ꯁꯦꯟꯇꯔ ꯀꯥꯏꯗ ꯊꯣꯛꯏ ꯑꯗꯨꯒ ꯅꯪ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯗꯣꯏꯅꯤ ꯆꯥꯔꯒ ꯑꯟꯖꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯆꯥꯔꯒ ꯄꯦꯟꯖꯅ ꯑꯟꯖꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕꯦꯔꯤ ꯕ꯭ꯔꯥꯏꯠ ꯗꯦ ꯍꯥꯏꯇꯥꯔꯦ ꯁꯟꯅꯤ ꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯃꯜꯂꯕꯅꯤꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯆꯥꯗ꯭ꯔꯤ ꯈꯦꯂꯦꯟ ꯑꯠꯆꯥ ꯑꯗꯨꯒ ꯑꯟꯖꯅꯥ ꯃꯣꯔꯥꯡ ꯑꯩꯁꯨ ꯒꯨꯍꯥꯇꯤꯗ ꯂꯩꯖꯩ ꯌꯨꯝꯅ ꯁꯤꯜꯆꯔꯗ ꯑꯩ ꯁꯤꯜꯆꯔꯒꯤꯔꯣ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯑꯠꯆꯥ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦ ꯑꯠꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯒꯨꯍꯥꯇꯤꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯗꯤꯅꯦ ꯀꯧꯔꯣꯀꯣ ꯒꯨꯍꯥꯇꯤꯗ ꯂꯩꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯔꯥꯎꯒꯅꯤ ꯈꯝꯕ ꯏꯆꯦ ꯁꯨꯖꯤ ꯒꯨꯍꯥꯇꯤ ꯁꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯁꯥꯔꯦ ꯒꯨꯍꯥꯇꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯤꯒꯁꯦ ꯕꯣꯏꯜ ꯑꯣꯏ ꯍꯥꯏꯗꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯈꯦꯂꯦꯟꯗꯤ ꯆꯥꯔꯕꯣ ꯍꯪꯈ꯭ꯔꯦ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯈꯦꯂꯦꯟ ꯂꯥꯏꯚ ꯇꯧꯗ꯭ꯔꯣ ꯍꯥꯏ ꯈꯦꯂꯦꯟꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯑꯩꯁꯨ ꯊꯦꯡꯅꯗꯦ ꯈꯪꯕ ꯑꯇꯩꯗꯤ ꯅꯪ ꯎꯁꯥ ꯂꯩꯃ ꯃꯃꯥꯁ ꯀꯤꯠꯆꯦꯟ ꯗꯤꯌꯥꯁ ꯕ꯭ꯂꯣꯛ ꯃꯣꯏꯁꯤꯗꯤ ꯁꯨꯝ ꯎꯏ ꯆꯥꯔꯒ ꯄꯦꯟꯖꯩꯁꯨ ꯑꯩ ꯎꯏ ꯃꯔꯛꯇ ꯑꯌꯥꯝꯕ ꯃꯣꯏꯁꯤ ꯎꯔꯦ ꯑꯃꯅ ꯀꯩꯅꯣ ꯒꯪꯒꯥ ꯔꯥꯅꯤ ꯃꯊꯦꯜ ꯃꯣꯏꯁꯨ ꯁꯨꯝꯇ ꯂꯥꯏꯐ ꯇꯧ ꯂꯩ ꯃꯥꯗꯤ ꯑꯩꯅ ꯅꯧꯔꯤꯗ ꯆꯪꯗꯦ ꯈꯥꯂꯤ ꯏꯁꯩ ꯅꯣꯛꯅꯤꯡꯉꯦ ꯍꯩꯁꯨ ꯍꯩ ꯏꯁꯩ ꯁꯛꯄꯗꯣ ꯇꯥꯕꯁꯨ ꯅꯨꯡꯉꯥꯏ ꯑꯩ ꯃꯇꯝ ꯂꯩꯇꯕꯅꯤꯅ ꯄꯨꯝꯅꯃꯛꯀꯤꯗ ꯌꯥꯝ ꯁꯥꯡꯅ ꯂꯩꯕ ꯉꯝꯗꯦ ꯄꯨꯝꯅꯃꯛꯇ ꯈꯔ ꯑꯦꯇꯦꯟ ꯇꯧꯔꯝꯃꯒ ꯑꯩ ꯁꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯃꯅ ꯀꯔꯤꯅꯣ ꯏꯕꯣꯍꯜꯒꯤꯁꯨ ꯃꯣꯃꯤꯇꯥ ꯋꯥꯏꯒꯤꯅ ꯐꯥꯔꯁ ꯂꯥꯏꯐꯇ ꯑꯩ ꯆꯪꯈꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯏꯗ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯗꯣ ꯑꯗꯨꯒꯁꯨ ꯑꯩꯅ ꯐꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯏꯊꯟꯇꯁꯨ ꯂꯩꯅ ꯑꯩ ꯃꯥꯀ ꯁꯨꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯤ ꯍꯧꯖꯤꯛ ꯑꯩ ꯀꯨꯏꯔꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯎꯗꯦ ꯂꯥꯏꯐꯁꯨ ꯌꯥꯝ ꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯁꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯃꯌꯥꯝ ꯈꯪꯉꯗꯤ ꯈꯔ ꯍꯥꯏꯕꯤꯌꯨ ꯃꯥꯁꯦ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ ꯑꯩꯗꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯃꯉꯣꯟꯗ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯃꯣꯔꯅꯤꯡ ꯆꯦ ꯍꯥꯏꯈ꯭ꯔꯦ ꯆꯥꯔꯕꯣ ꯂꯥꯏꯛ ꯈꯦꯂꯦ ꯑꯣꯟꯂꯥꯏꯟ ꯑꯠꯆꯥ ꯑꯣꯟꯂꯥꯏꯟ ꯈꯝꯕ ꯑꯦꯛꯄꯝ
हाँ ऑनलाइन एग्जाम ओरगदीने प्रॉपर चैनल ले तो एग्जाम की ओरदी नत्रगा नंग ऑनलाइन है नंग थबो तो तौरगा असिगा नंग लाइफ से ऑनलाइन जेंग लेरिरा यावरिरा ए खंग्रे सी नंग ऑनलाइन से इनिवा देवी मोटर उटी माइरेन खिचड़ी माय गॉड ओलांग बसी मोटर उटी माइरेन खिचड़ी हाउदे हाउरनी वो मीनदी उटी है से नोंथी मंगागा नोंग खरा इंगागा ता मसी उटी चासी हाइने को सारगदी उटी चाने है जे इदी खंगदे हाउदे हाउनी खंबा एक पे नुंसा यामना साई हाँ जाम साई चारगा पे जे होई सुजी खंबा एक पम अच्छा थैंक यू सो मच अंजन ची पेंजे KMC ची पेंजे अंजना मोनांगना हायरे ची पेंजे KMC जी करी मथेल चाय हायरिबा अही लाइव जावरगा ए खंगैनी अमना KMT करी मथेल थोंगनी हायरा थोंगी हायरा अमा हायरे KMC ने करी मथेल चाय याम नुंगाई स्माई कोड वर्ड से लैंग्वेज से दुना खंबा एक पे ओलांग बना हाँ ओलांग था दिखरा ओलांग सनो बट जाम हेंजल लगदी नुंगाई रखत्रे खंबा एक पे ओलांग बना चे सुजी हाँ ने जाम ओलांग है अदुना पुनमकी लाइफ इदी हाना ई के अइना लाइफ से पाक थारम दबदो मीगी द चंगा जी कना कना की लाइफ ले दुगा चंगा चंगी मी खरे गिना प्राइवेट हाइना सु लेयबा दुगा चंगबा ngam दुगदी अंजन ngani अच्छा चारगा पिंजी अंजना ngani हायरे चाय है नेने खंबा एक पे नंगी नेने से असोंदा थोखरे खंबा एक ngaso tak lama ga chaning hen te jam chaning dre hunje khoi jumda doi semiaba sangom leiraga sum direct jumda kesum bo thak tang direct doi se 2-3 days lom thamme aduga pura oli doi sina khwai de best ne खंबा एक पम सपोर्ट हाँ अखोई सु सपोर्ट रे मयाम पुना सपोर्ट तो मिनसी खम नॉट खंबा एक पम तनते दाउरी बा मयाम दसु ऐगोंदसु फुल सपोर्ट तो बिरमो ऐ मयाम सु तौजे ऐ संगगदी पुनमक किदा ऐ चंगी अमना ओक्राम गुरदीप की सु वीडियो जामना उद्रे मागी शॉर्ट्स जामना पी माय लाइफ तसु याम चंगमी थैंक यू खंबा एक पम के सुजीता फुल सपोर्ट तौबगी चारे होय सुजिता अंगम बनी हाँ अंगम बनी खंबा एक बार चे सुजी 9:30 मोमिता वाई लाइव द लाक्यू यामना नुंगाई बनी चे एकोई इसई सकती अच्छा होने मोमिता वाई की लाइव सीधी ने सुमत मने नुंगाई हबरा मा कंटिन्यू तो लेबरा स्टॉप तो ना कोई थोलक के एडी ngam दो नुंगाई होना माई द माई लॉटरी सिस्टम कसु तौरी माने ऐना हान लाइव जाव से मागी दे खंगई ने कमाई तौबा दुगा सुम वारी मयाम मीसु उनरे दुगा एसु खेले नो से खंगगी बने दुगा गी चारगा पेंजी सुरा कना कना मी फना जाम नै मोमिता वाई गी लाइफ ते उने इबो हलोय सु ए दुगा सुम थेनगी बने नुंगाई लाइफ जाव से एदी जाम नुंगाई मोमिता वाई गी लाइफ दुगा मा वा ngang बसु ताबा जाम नुंगाई even hold the kaya ng sila tapos nito सुमाई साइड तो नेने लेरी हाँ लेरी मासु माई पे माई मचा जामबनी ना अमगी व्हाट्सएप लाई माई फोन का लाई माक संगे हेगे आई ना वो फोन रिसीव तो हो जाओ रे बाना संगे वो तमदा लेरी नेने लेरी खंबाई को ऐ नेने तो नुंसी भी दो लेरी माक जाम बिजी उनसे फोन दवारी साड़ी ऐ लाइफ तो सुमा मने ऑनलाइन ओइना लेई चारे पे सुजीता इमोइनु चैनल लेरी सुजीता गिदा नोटी लाक्तब वेई खंगदबगिनी होय चारगा पेजे ऐना दिमाग से फुल सपोर्ट तौजे बागी वीडियो पुनमक तसु ऐ लाइक कमेंट तौरी अदुगा माकी 1K जौगीबा जौद्री ममांगदसु ऐना क्याम नुंगाइना ऐ जामसु नुंगाइ माकी फुल सपोर्ट तौगी अदुगा माक से ऐगी केनोदा चैनल वीडियो का येंग्रा माने दुना लाक्ते मादी कंटिन्यू मॉर्निंग दसु आफ्टरनून दसु सुम पुंग अहु मरी दसु सुम लाइव था लेरेमेबा मतम दो ऐ सुंगातन हमना हिपना लेबदा अस माई इमोइनो चैनल की लाइव से लेमने मीदी नौरीदा 2-3 खतंग मी वॉच टाइम तो जामनो ऐ पुन्ना खोय जामनो वारी सना की जामनो आई की मुझे खंग रहे दुनी नोटिफाई लाक्ते मुंदा माके एबो हलगिदी लाई
माना जेंदेबैरा अइना माना एग्जाम अइनासु चंगना जेंगुद्रेबा अइ खर खर निंजलगा कना कना गी पेंडिंग लेबा सुम एक बार अमुक अमुक खक्ति पूरा राउंड चेकअप चेक तौरी हवा चत चत नमी की चैनल दा खंबा एक पम अइने दो है हाँ हाँ लेरी खंबा ने अंजना मोरांग चे सुजिता उनरदी सोइदना कौरकनी चेसु अइ उरदी कौबिरकु हाँ हाँ होय होय कौरकनी सोइदना अंजना मोरांग अदुनी उनरगा अइदुगा उरमी हारगा अदुदो नुंगाइतेबको उनरगा मसक तो खंगनगा वारी सारगा अदुनी जाम नुंगाइसे असमा यूट्यूब ते खंगनरगा असमा मीसे लंबी तक थेंगनाबसे जाम नुंगाइरमगनी वे कमा नुंसा यामना साई चे सुजी हाँ कंबा चे सुजी पोट एट ले आदि पोट एट ले हाइदि कई हाइनो ज्ञान तादरे चे पेंजे हाउनी मथेल सेवा पे लाइन गुरु सेवा कंबा लाई गुरु सेवा चे सुजी 9:30 10 ꯒꯤꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯒ ꯂꯥꯎ ꯏꯁꯩ ꯁꯛꯁꯤ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏꯅꯦ ꯅꯪꯒꯤ ꯃꯇꯝꯁꯦ 9:30 10 ꯁꯤꯗꯤ ꯕꯥꯞꯔꯦ ꯃꯩ ꯍꯧꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯆꯥꯛꯀ ꯇꯣꯛꯅ ꯊꯣꯡ ꯀꯩꯅꯣ ꯀꯣꯟꯒ ꯐꯦꯡ ꯈꯣꯠꯅ ꯅꯨꯡꯗꯥꯡꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯑꯃ ꯑꯃ ꯒꯦꯠ ꯂꯣꯟꯁꯤꯟꯕ ꯂꯣꯏ ꯆꯦꯛꯀꯤꯡ ꯇꯧꯕꯒꯤ ꯃꯇꯝꯅꯤ ꯃꯩ ꯍꯧꯕ ꯃꯇꯝꯅꯤ ꯍꯥꯏꯗꯣ ꯑꯗꯨꯒꯁꯨ ꯐꯃꯨꯡꯒ ꯆꯪꯕꯁꯨ ꯃꯇꯝ ꯂꯩ ꯑꯗꯨꯒꯤ ꯍꯦꯛ ꯍꯦꯛ ꯁꯪꯉꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏ ꯃꯥꯏꯗꯨꯒ ꯆꯪꯉꯒ ꯀꯨꯏꯔꯦ ꯑꯩꯁꯨ ꯆꯠꯇꯕ ꯃꯣꯃꯤꯇꯥ ꯂꯥꯏꯐꯇ ꯑꯗꯨꯒ ꯑꯟꯖꯅꯥ ꯃꯣꯏꯆꯦ ꯁꯨꯁꯤꯗ ꯑꯩꯁꯨ ꯍꯥꯟꯅ ꯁꯣꯔꯠ ꯐꯣꯝꯁꯦ ꯈꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯪꯉꯦ ꯑꯩ ꯁꯨꯝ ꯂꯥꯏꯔꯤꯛꯁꯦ ꯆꯥꯎꯔ ꯌꯥꯝ ꯈꯪꯉꯛꯀꯅꯤ ꯑꯟꯖꯅꯥ ꯈꯪꯕ ꯑꯩꯈꯣꯏ 9:10 PM ꯃꯣꯃꯤꯇꯥ ꯋꯥꯏꯜ ꯂꯥꯏꯐ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯤꯁꯨ ꯁꯥꯊꯤꯅ ꯐꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯆꯦ ꯃꯣꯃꯤꯇꯥꯗ ꯍꯥ ꯍꯥ ꯑꯩꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯍꯥꯟꯅꯒꯤ ꯕꯨꯗꯤꯅꯦ ꯍꯧꯖꯤꯛꯅ ꯈꯔꯅꯦ ꯋꯥꯠꯂꯦ ꯑꯩ ꯃꯣꯃꯤꯇꯥꯒꯤꯗꯨꯒ ꯑꯩ ꯀꯩꯅꯣ ꯂꯥꯏꯐꯁꯦ ꯆꯪꯕꯁꯦ ꯈꯝꯕ ꯑꯦꯛꯐꯝ ꯑꯩꯒꯤ ꯀꯩꯅꯣ ꯅꯨꯡꯗꯥꯡꯗꯇ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯄꯨꯡ ꯃꯥꯄꯟ ꯇꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯗꯤ ꯌꯨꯝꯁꯤꯒ ꯃꯊꯟꯇ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯁꯨꯕꯤꯒ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯣꯏ ꯊꯕꯛ ꯍꯣꯠꯅꯩ ꯑꯗꯨꯒꯤ ꯑꯩꯒꯤ ꯏꯆꯦ ꯁꯨꯖꯤꯗꯤ ꯑꯩꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯖꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯗꯨꯀꯦꯇꯦꯠ ꯄꯔꯁꯟ ꯑꯔꯦ ꯂꯣꯏꯅꯃꯛꯁꯨ ꯏꯗꯨꯀꯦꯇꯦꯠ ꯄꯔꯁꯟꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯈꯝꯕ ꯑꯩꯉꯣꯟꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯆꯦ ꯁꯨꯖꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯃꯤꯁꯦ ꯅꯅꯥꯎ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯆꯦ ꯁꯨꯖꯤꯗꯤ ꯑꯩꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯍꯣꯏ ꯈꯪꯕ ꯆꯨꯝꯃꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯁꯨ ꯔꯦꯁꯄꯦꯛ ꯇꯧꯔꯤ ꯕꯠ ꯂꯥꯏꯔꯤꯛꯇ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ ꯃꯤꯗꯤ ꯑꯩ ꯔꯦꯁꯄꯦꯛ ꯇꯧꯗꯦꯀꯣ ꯃꯤ ꯈꯔ ꯂꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯦ ꯊꯕꯛ ꯑꯆꯧꯕ ꯇꯧꯔꯦꯅ ꯂꯥꯏꯁꯨ ꯈꯪꯗꯕ ꯂꯩ ꯃꯤ ꯎꯔꯒ ꯀꯧꯅꯤꯡꯗꯕ ꯃꯤꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯎ ꯍꯥꯏꯗꯕ ꯃꯤꯗ ꯐꯝꯁꯤ ꯍꯥꯏꯗꯕ ꯀꯣꯏꯔꯛꯎ ꯍꯥꯏꯗꯕꯗꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯂꯥꯏꯔꯤꯛ ꯍꯩꯁꯨ ꯑꯣꯏꯔꯣꯏꯁꯨ ꯑꯩꯗꯤ ꯆꯤꯡꯗ꯭ꯔꯦ ꯑꯣꯏꯔꯨ ꯑꯣꯏꯔꯨ ꯍꯥꯏꯔ ꯑꯣꯏꯔꯣꯏ ꯂꯥꯏꯁꯨ ꯈꯪꯗꯕ ꯂꯩ ꯃꯤ ꯎꯔꯒ ꯀꯧꯅꯤꯡꯗꯕ ꯑꯣꯏꯔꯣꯏ ꯃꯤꯗ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯎ ꯍꯥꯏꯗꯕ ꯁꯔꯣꯖꯤꯅꯤ ꯁꯤꯡꯅ ꯑꯩꯗꯤ ꯇꯦꯖꯄꯨꯔꯗ ꯂꯩ ꯇꯦꯖꯄꯨꯔꯗ ꯂꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯁꯛ ꯎꯔꯗꯤ ꯈꯪꯒꯅꯤ ꯁꯔꯣꯖꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄ ꯈꯝꯕꯩꯒ ꯆꯦ ꯁꯨꯖꯤ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯇꯧꯗꯣꯏꯅꯣ ꯑꯩꯁꯦ ꯌꯦꯡꯒꯦ ꯐ꯭ꯔꯤ ꯇꯥꯏꯝ ꯑꯣꯏꯔꯤꯕꯅꯤꯅ ꯑꯁꯨꯝ ꯇꯧꯈꯤꯒꯦ ꯉꯥꯏꯍꯥꯛ ꯅꯤꯕꯥ ꯗꯦꯕꯤ ꯆꯠꯂꯒꯦ ꯍꯥꯏꯔ ꯅꯪ ꯅꯃꯁꯇꯦ ꯇꯧꯔꯛꯏꯗꯣ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯊꯣꯡꯗꯣꯏꯔꯣ नॉर्थ लखीपुरगिनी अरे सरोजिनी सिंह नॉर्थ लखीपुरगिनी अच्छा ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ नॉर्थ लखीपुरꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯐꯦꯃꯤꯂꯤ ꯑꯃ ꯂꯩ ꯑꯩꯈꯣꯏꯁꯨ ꯄꯤꯛꯏꯗ ꯅꯣꯔꯠ ꯂꯈꯤꯄꯨꯔꯗ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯏꯄꯥ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯔꯦꯕ ꯃꯥꯁꯨ ꯅꯣꯔꯠ ꯂꯈꯤꯄꯨꯔꯗ ꯄꯣꯛꯈꯤꯕꯅꯤ ꯃꯥꯒꯤ ꯕꯔꯊ ꯄ꯭लेꯁꯅꯤ ꯍꯧꯖꯤꯛꯇꯤ ꯀꯥꯎꯔꯦ ꯅꯣꯔꯠ ꯂꯈꯤꯄꯨꯔ ꯀꯨꯏꯔꯦ ꯆꯠꯇꯕ ꯍꯧꯖꯤꯛ ꯃꯁꯛ ꯈꯪꯉꯔꯣꯏ ꯂꯈꯤꯃꯄꯨꯔꯗꯣ ꯑꯩꯈꯣꯏꯗꯣ ꯀꯩꯅꯣꯝꯄꯨꯔ ꯍꯥꯏ ꯑꯦꯟꯗꯩ ꯍꯧꯔꯦ ꯑꯗꯨꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯈꯝꯕꯩꯕ ꯍꯥꯏ ꯆꯦ ꯅꯤꯕꯥ ꯁꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ हाय चे निवा सब कमेंट तौबीरमो चे निवा हाँ ओके
हाय खंबा एक पे हाय से सरोजिनी सब कमेंट तो बिरमो हाय निवा सरोजिनी पुनमक्ता खंबा एक पे ना कमेंट का सब्सक्राइब का तो बिरमो हाय खर तो बिरमो मैम कोई पुनः सपोर्ट तो मिनसी खंबा एक पम लाइसु खंगदब मीदी ऐसु तल्ली चुम्मी ऐ याम तल्ली को खंबा लाइक ते पुंगै हेरगा लाइसु खंगदबदो ऐदी दो लाइक हैबा कौदे खंबा एक पम लाइक हैरगा लाइसु खंगदब मीदुदी ऐसु हैनदे तल्ली जे चुम्मी होय माय लाइक तुदी तम्मगा फंगने पैसा न लेबा फंगबा एजुकेशन ने बट लाइसु दुदी फंगोये ꯑꯗꯨ ꯌꯥꯝ ꯏꯔꯒ ꯁꯤꯒꯗꯕ ꯊꯨꯔ ꯀꯩ ꯃꯨꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕ लाइक हैरगा लाइसु खंगदब मी दो ऐसु हैनदे तल्ली जे नंगी चगला मरा मीगी सु तल्ली चुम तौबगुम्बा ओइरु इनो सुमाय लाकने ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯑꯩ ꯊꯝꯃꯒ ꯃꯌꯥꯝ ꯏꯔꯤꯕ ꯑꯗꯨꯁꯨ लाकने मैम ले संबदी खंबा लाइक से ꯊꯕꯛ ꯑꯣꯏꯔꯣ ꯀꯩꯀꯩ ꯏꯕꯤ ꯌꯥꯔꯦꯀꯣ ꯁꯦꯠꯁꯤꯒ ꯌꯦꯠꯂ ꯊꯥꯗꯣꯏꯅꯤ ꯐꯔꯦ ꯑꯩ नीवा चुम्मी होय नीवा देवी चुम्मी खमे नुंसा यामना साय खंबा कोई मानसु केनो तोड़ी टाइप माने मा ने चैट तोड़ी मा कन्ना ईरी खंबा दा ईरी नेनावी देवी दा मा ngसाइदगी ने खंबा केनो मैसेज से ई लेनी खंबा लाइ गुरु की सेवा तौबा ngamba oyu ibungo हायरे कुइना इमंदना मा स्पेलिंग का से केनो तौरे जाम स्लो रे इबदा एगे स्पेलिंग का दो लान बका जारो खिनी जो जाम नोति की सीजन अदरबनिना हानदे व्हाट्सएप नौना पायरक मतमदा फोटो का शेयर तबदा अस मीना तौरमबा ओरमनी का खल्लमी होसी अखोय मसागा लेमिनरगा खंगे ओ मसिदी मसाना तौरी मानेना अखोय जुंगी मौना अखोय बुंगोयना का तौरी माने खलिना ते अखोय माना मसंता तौरबनी ऐगे नेने का अमता ऐ पाव फाउना हल्लो चे सुजी होय होय मुझे की दान कोन ना ऐ हावलकने सोइना लेगिनी नंग गुवाहाटी लाकपा मतमदा पाव फाउना जी मी से मरी खतंग हायखरे कनागुम्बा चटिंगबा लेरगसु प्लीज हायरमुको ऐ चटले का हायना दुदी ऐ खनगनिगा कना कना लेडी कना चटखरे ऐदो योनी अखोय मैम फुल सपोर्ट तो मुझे नुंसी है नेने से अच्छा थैंक यू सो मच खंबा नेने वो नुंसी भी बगी नेने की वखंड दी पैसा लुपा सना लुपा कैचों पाम दे मी ना नुंसी बदो पामी वखंड हवा नेने लूटो बा मान सुमी दे लूटो वा योनी पामी दो नेने कौन खंबा ना हाय orang masiga khangdre es ai khali je pukri da nga jing jo kamai leiramgani adu tane oh acha 5 lakh like done khamba ek okay thank you निवा देवी सुजी मोम नेने अखोय दसु बोर खरा ओ अच्छा ओके अमा निवा देवी दसु बोर खरा पीबियु सोना फिरे कनी माक टाइप तो बसे मयाम पुलप ओइना पीरो ख हाय सुजी नुंगारी ममस किचन मोस्ट वेलकम आई लाइव त लकी बगी हाय सु नुंगारी आई ममस किचन याम नुंगारे नंगी को सुमता लाइव तो लेबदा वीडियो का थागत पसु जामना उदे एगी सु जाना वीडियो का जिंगबा उदे ममस किचन से जाम बिजी होरे लाइक नंबर या खरे ओके खंबा एक हुंजिक लाइक नंबर या खिब्रा ओके लाइक डन थैंक यू मामास किचन वेलकम मामा हाय खरे खंबा ना नेने हाय खंबा ना नेने फ्रॉम नेने की साइड ते हेलो है खंबा थैंक यू हाय खरे मामास किचन ना चे सिजी ओलांग मना होय जाम ना ओलांग है सिगा गुवाहाटी दा खंगरे कमाई तोदनो खंगदे हुजिक में केनो हुजि अइंगो मफम कोगी शिवसागर डिब्रुगढ़ सोमदसुने इंगे हायना लेजरिनि बा सिसु जामना ओलांगे मामास किचन होय संग्रे सुजी हंदक लाइव तौबदा होय ने मामास किचन नंग कैदोरे एजु खले ऐना चंगना येंगबदा वीडियो सो हानगी दुम ले शॉर्ट्स सु लेते लाइव तदी ए हुजिने खरा बिजी होबेनिना ऐ जामना तोयना हाना दुमाय चंगबा ngamdre हानादि संदा दा खंगदे नुंदिन दा खंगदे सुम चंगमिना
ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯋꯥꯔꯦ ꯍꯥꯏꯗꯤ ꯇꯥꯏꯝꯁꯦ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯀꯤꯟꯇꯨ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯛꯀ ꯇꯧꯕꯒꯤꯗꯤ ꯑꯩ ꯆꯪꯉꯝꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯅ ꯃꯅꯦ ꯃꯇꯥ ꯆꯥꯅ ꯐꯪꯅꯔꯨꯔꯒꯗꯤ ꯁꯪꯉꯒ ꯈꯝꯕ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯦꯅꯦ ꯆꯥꯅꯕꯒꯤ ꯖꯤꯄꯦꯗ ꯑꯆꯥꯄꯣꯠ ꯊꯥꯔꯛꯀꯦ ꯅꯦꯅꯦꯅ ꯑꯗꯨꯇ ꯍꯥꯏꯕꯗ ꯄꯦꯜꯂꯦ ꯑꯩ ꯅꯪꯅ ꯖꯤꯄꯦꯗ ꯑꯆꯥꯄꯣꯠ ꯊꯥꯔꯛꯀꯦ ꯍꯥꯏꯗꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯈꯝꯕ ꯑꯩꯈꯣꯏꯆꯦꯁꯨꯗꯤ ꯅꯦꯅꯦꯁꯦ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯅꯤꯡꯉꯦ ꯑꯠꯆꯥ ꯑꯠꯆꯥ ꯊꯦꯡꯛ ꯌꯨ ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦꯍꯦ ꯈꯝꯕ ꯀꯁꯥꯔꯗ ꯑꯩ ꯀꯁꯥꯔꯒꯤ ꯂꯨꯍꯣꯡꯕ ꯑꯝꯇ ꯎꯗ꯭ꯔꯤ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯇ ꯇꯤꯚꯤ ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝ ꯑꯃ ꯎꯔꯦꯀꯣ ꯑꯁꯂꯤꯗ ꯆꯠꯂꯒꯅꯦ ꯑꯥꯗ ꯃꯅꯦ ꯂꯥꯏꯚ ꯎꯗ꯭ꯔꯤꯑꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅ ꯍꯥꯏꯗꯤ ꯆꯞꯇꯤ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯤꯇꯩꯂꯣꯟ ꯂꯨꯍꯣꯡꯕ ꯑꯣꯏꯔꯁꯨ ꯈꯔꯗꯤ ꯀꯩꯅꯣꯝ ꯈꯦꯠꯅꯔꯝꯒꯅꯤ ꯌꯥꯎꯅꯤꯡꯉꯦꯕ ꯀꯁꯥꯔ ꯁꯣꯝꯒꯤꯅ ꯃꯤꯇꯩ ꯉꯥꯛꯇ ꯌꯥꯝꯃꯤ ꯁꯣꯝꯗ ꯃꯥꯃꯁ ꯀꯤꯠꯆꯦꯟ ꯍꯣꯏ ꯍꯣꯏ ꯑꯩ ꯑꯣꯀꯦ ꯆꯧꯒꯤꯔꯤꯒ ꯊꯥꯡꯖꯤꯡ ꯕꯣꯔꯥ ꯁꯧꯒ꯭ꯔꯤꯒ ꯊꯥꯡꯖꯤꯡ ꯕꯣꯔꯥ ꯅꯤꯚꯥ ꯗꯦꯕꯤꯅ ꯍꯥꯏꯈ꯭ꯔꯦ ꯑꯣꯀꯦ ꯍꯥꯎꯔꯅꯤ ꯈꯝꯕ ꯌꯦꯛꯄꯝ ꯆꯦ ꯁꯨꯖꯤ ꯑꯩ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯎꯔꯕꯣ ꯅꯪꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯦ ꯑꯌꯥꯝꯕ ꯂꯣꯏ ꯌꯦꯡꯉꯦ ꯑꯩ ꯈꯌꯥꯝꯕ ꯏꯆꯦ ꯁꯨꯖꯤ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯑꯩꯗꯤ ꯏꯁꯩꯒꯁꯦ ꯁꯛꯄ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏ ꯀꯣꯃꯦꯟ ꯄꯤꯔꯣ ꯑꯩ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯣꯏ ꯁꯣꯝꯗ ꯀꯁꯥꯔꯗꯗꯤ ꯑꯃꯈꯛ ꯈꯨꯟꯗ ꯃꯤꯇꯩꯒꯤꯅꯦ ꯃꯌꯥꯝ ꯑꯃ ꯃꯤ ꯌꯨꯝ ꯂꯩꯀꯣ ꯃꯅꯦꯗꯤ ꯑꯪꯈꯛ ꯈꯨꯟꯗ 100-200 ꯈꯛ ꯌꯨꯝꯒ ꯂꯩꯕ꯭ꯔꯥ ꯁꯨꯖꯤ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯂꯥꯏꯐ ꯌꯥꯝ ꯕꯤꯖꯤꯅꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯂꯛꯀꯅꯤ ꯇꯞꯅ ꯇꯞꯅ ꯑꯣꯀꯦ ꯃꯥꯃꯁ ꯀꯤꯠꯆꯦꯟꯁꯦ ꯀꯩꯅꯣ ꯑꯣꯏꯈ꯭ꯔ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯣꯅꯣ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯩ ꯈꯜꯂꯤꯕ ꯈꯪꯕ꯭ꯔꯥ ꯃꯣꯅꯣ ꯀꯩꯅꯣ ꯃꯣꯅꯤꯇꯥꯏꯁꯀ ꯑꯣꯏꯂꯣꯏꯔꯒ ꯅꯣꯏ ꯃꯤ ꯄꯠꯇꯥ ꯄꯤꯗ꯭ꯔꯦ ꯈꯜꯂꯨꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗ꯭ꯔꯦ ꯃꯤꯒꯤꯗꯁꯨ ꯆꯪꯗ꯭ꯔꯦ ꯁꯨꯝ ꯂꯥꯏꯐꯇ ꯇꯧꯅ ꯅꯣꯏ ꯌꯥꯝꯅ ꯕꯤꯖꯤ ꯅꯨꯡꯉꯥꯏꯔꯦ ꯈꯜꯂꯤ ꯑꯩꯈꯣꯏꯒꯁꯦ ꯑꯝꯇ ꯊꯧ ꯁꯥꯗ꯭ꯔꯦꯅ ꯑꯗꯨꯗꯤ ꯑꯩꯁꯨꯅꯦ ꯍꯦꯛꯇ ꯂꯥꯏꯐꯁꯦ ꯂꯥꯛꯇꯣꯏꯅꯦ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯑꯩꯅ ꯌꯦꯡꯉꯤꯅꯦ ꯁꯤꯒꯤ ꯚ꯭ꯌꯨ ꯀꯥꯕ꯭ꯔꯥ ꯀꯥꯗ꯭ꯔꯥ ꯁꯤꯁꯨ ꯑꯝꯈꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯅ ꯑꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯅꯁꯨ ꯇꯧ ꯍꯥꯏꯕꯗꯨꯒ ꯑꯩꯅꯁꯨ ꯂꯥꯏꯐꯁꯦ ꯇꯧꯔꯤꯅꯦꯕ ꯆꯦ ꯁꯨꯖꯤ ꯏꯁꯩ ꯆꯦ ꯁꯨꯖꯤ ꯅꯦꯅꯦꯅ ꯈꯝꯕ ꯍꯥꯏꯅ ꯑꯝꯇ ꯀꯧꯍꯜꯂꯣ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦ ꯑꯝꯇ ꯀꯁꯥꯔ ꯈꯝꯕ ꯈꯝꯕ ꯑꯩ ꯂꯨꯍꯣꯡꯕꯗ ꯌꯨꯇꯨꯕꯔ ꯂꯣꯏꯅ ꯏꯟꯚꯥꯏꯠꯅꯤ ꯆꯦ ꯁꯨꯖꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯌꯥꯁ ꯑꯗꯨꯇꯅꯤ ꯉꯥꯏꯖꯔꯤꯁꯦ ꯃꯥꯃꯁ ꯀꯤꯆꯦꯟ ꯁꯨꯖꯤ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯂꯥꯏꯐ ꯌꯥꯝ ꯕꯤꯖꯤꯅꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯂꯛꯀꯅꯤ ꯇꯞꯅ ꯑꯣꯀꯦ ꯈꯝꯕ ꯑꯦꯛꯄꯝ ꯆꯦ ꯁꯨꯖꯤ ꯑꯩ ꯍꯣꯔꯦꯟ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯏꯐ ꯁꯝꯖꯤꯒꯤ ꯒꯨꯂꯥꯞ ꯁꯣꯡꯗꯣ ꯁꯛꯀꯅꯤ ꯇꯥꯟꯅꯕꯩ ꯂꯥꯛꯄꯤꯌꯨ ꯄꯨꯡ 10ꯗ ꯑꯣꯀꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦꯀꯣ ꯑꯗ ꯃꯥꯃꯁ ꯀꯤꯆꯦꯟ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯕꯤꯖꯤ ꯇꯧꯔꯤꯅꯤ ꯁꯨꯖꯤ ꯃꯣꯅꯣ ꯑꯣꯏꯗ꯭ꯔꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯥꯃꯁ ꯀꯤꯆꯦꯟꯁꯦ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯊꯥꯕꯅꯤꯀꯣ ꯑꯗꯨꯁꯨ ꯃꯣꯅꯣ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄꯤꯔꯣ ꯃꯥꯃꯁ ꯀꯤꯆꯦꯟ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃꯣ ꯅꯪꯗꯨꯁꯨ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯝ ꯂꯩꯅ ꯅꯣꯏꯗꯤ ꯄꯥꯊꯣꯔ ꯀꯨꯆꯤꯗ ꯅꯠꯇ꯭ꯔꯒꯅꯦ ꯑꯁꯣꯝ ꯁꯥꯏꯗꯇ ꯃꯤꯇꯩ ꯉꯥꯛꯇ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯤꯇꯩꯒꯤ ꯀꯩꯅꯣ ꯑꯣꯀꯦꯖꯟꯗꯨꯒꯨꯝꯕꯗ ꯁꯦꯝꯃꯛꯎꯅꯦ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯤꯇꯩꯒꯤ ꯒ꯭ꯔꯨꯞꯀꯤ ꯖꯍꯥꯖ ꯁꯣꯁꯥꯏꯇꯤꯒꯤ ꯇꯧꯔꯛꯄꯁꯤꯅ ꯍꯦꯜꯂꯤꯅꯣ ꯃꯤꯅ ꯚ꯭ꯌꯨꯁ ꯌꯥꯝꯅ ꯀꯥꯕꯁꯦ ꯈꯝꯕꯩ ꯆꯦ ꯁꯨꯖꯤ ꯂꯥꯏꯐ ꯌꯥꯝꯅ ꯊꯥꯒꯅꯨ ꯀꯥꯟꯅꯗꯦ ꯚꯤꯗꯤꯑꯣ ꯚ꯭ꯌꯨꯁ ꯑꯝꯇ ꯂꯥꯛꯂꯔꯣꯏ ꯍꯥꯟꯅ ꯂꯥꯛꯂꯝꯕ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯗꯦ ꯂꯥꯏꯐ ꯌꯥꯝꯅ ꯊꯥꯕ ꯑꯣꯟꯈꯤꯔꯅꯦ ꯑꯁꯣꯝꯗ ꯋꯥꯆ ꯇꯥꯏꯝꯗꯤ ꯍꯦꯟꯅꯩꯒꯁꯨ ꯍꯥꯏꯔꯤꯌꯦ ꯃꯤꯅ ꯂꯥꯏꯚ ꯊꯥꯔꯒ ꯀꯤꯖꯔꯦ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯅꯤꯔꯛ ꯑꯩꯅ ꯐꯥꯔꯁ ꯇꯥꯏꯝꯗ ꯏꯔꯣꯝꯕꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯍꯥꯏꯔꯒꯅ ꯑꯩꯅ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯄꯕꯛ ꯇꯧꯔꯝꯃꯒ ꯑꯩ ꯑꯪꯀꯃꯣꯗꯨꯗ ꯑꯣꯟꯂꯤ ꯃꯤꯗ ꯊꯝꯈ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯄꯕ꯭ꯂꯤꯛꯇꯗꯤ ꯊꯝꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯈ꯭ꯔꯦ ꯑꯠꯆꯥ ꯆꯦ ꯁꯨꯖꯤ ꯚꯤꯗꯤꯑꯣꯗꯣ ꯐꯣꯀꯁ ꯇꯧꯕꯅ ꯐꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯆꯦ ꯁꯨꯖꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯈꯝꯕꯅ ꯑꯣꯀꯦ ꯑꯩꯅꯁꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯗꯣ ꯅꯣꯏ ꯄ꯭ꯔꯦꯡꯀ ꯇꯧꯕꯗꯨꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯅꯣꯛꯄꯗ ꯃꯌꯥꯝ ꯑꯃ ꯃꯤ ꯇꯧꯅꯔꯤꯅꯦ ꯄ꯭ꯔꯦꯡꯀꯗꯣ ꯀꯥꯏꯗꯩ ꯑꯥꯏꯗꯤꯌꯥ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯁꯨꯖꯤ ꯅꯪꯒꯤ ꯋꯥꯆ ꯇꯥꯏꯝ ꯀꯌꯥ ꯁꯨꯔꯒꯦ ꯈꯪꯗꯦꯅꯦ ꯃꯁꯤꯗꯤ ꯈꯪꯗꯦ ꯀꯌꯥꯝ ꯁꯨꯔꯝꯗ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯆꯦꯛ ꯇꯧꯕ ꯂꯩꯌꯦ ꯃꯁꯦ ꯅꯣꯡꯃꯅ ꯍꯦꯜꯂꯝꯃꯒꯅꯤ ꯅꯣꯡꯃ ꯗꯥꯎꯟ ꯆꯥꯅꯤ ꯑꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯋꯥꯆ ꯇꯥꯏꯝꯁꯦ
ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯞ ꯗꯥꯎꯟ ꯑꯣꯏ ꯃꯦꯟꯗꯤ ꯚ꯭ꯌꯨꯅꯤ ꯑꯠꯆꯥ ꯈꯪꯕ ꯃꯦꯟꯗꯤ ꯚ꯭ꯌꯨꯅꯤ ꯃꯃꯁ ꯀꯤꯆꯟ ꯑꯗꯨꯅꯤ ꯋꯥꯏ ꯇꯤ ꯗꯕ꯭ꯂꯤꯎ ꯇꯤ ꯋꯥꯆ ꯇꯥꯏꯝꯁꯦ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯃꯔꯛꯇ ꯀꯛꯊꯠꯄꯁꯨ ꯌꯥꯎꯔꯦ ꯀꯣꯄꯤꯔꯥꯏꯠꯀꯤ ꯑꯃ ꯑꯅꯤꯈꯛ ꯚꯤꯗꯤꯑꯣ ꯌꯥꯎꯈꯤꯕ ꯍꯥꯟꯅ ꯃꯤꯇꯩ ꯏꯁꯩ ꯈꯔ ꯍꯥꯞꯈꯤꯕ ꯌꯥꯎꯔꯦꯕ ꯍꯥꯞꯄ ꯅꯠꯇꯦ ꯃꯤꯅ ꯁꯛꯄꯅꯦꯕ ꯏꯁꯩ ꯏꯪꯂꯤꯁ ꯁꯣꯡꯁꯨ ꯈꯔ ꯃꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗ ꯂꯥꯁ ꯗꯦ ꯔꯤꯁꯦꯞꯁꯟꯗ ꯌꯥꯎꯔꯨꯕꯗꯣ ꯏꯪꯂꯤꯁ ꯏꯁꯩꯁꯨ ꯈꯔ ꯌꯥꯎꯈꯤ ꯑꯗꯨꯗꯒꯤ ꯀꯛꯏꯔ ꯈꯪꯗꯦ ꯈꯔꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯣꯀꯦ ꯆꯦꯁꯨꯖꯤ ꯃꯦꯟꯗꯤ ꯚ꯭ꯌꯨꯁ ꯇꯥꯟꯅꯔꯤꯃꯤꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯅꯔꯤꯁꯦ ꯁꯞꯅ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯃꯤꯅ ꯍꯥꯏꯕ ꯇꯧꯒꯅꯨ ꯈꯪꯗꯕ ꯃꯤꯅ ꯍꯥꯏꯕ ꯇꯧꯒꯅꯨ ꯑꯣꯀꯦ ꯈꯝꯕꯅ ꯍꯥꯏꯕꯁꯦ ꯆꯨꯝꯃꯦ ꯄ꯭ꯔꯦꯡꯛꯇꯣ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ ꯅꯣꯏꯒꯤ ꯄ꯭ꯔꯦꯡꯛꯁꯦ ꯈꯪꯕ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯅꯤ ꯄ꯭ꯔꯦꯡꯛꯇꯣ ꯍꯣꯏꯅꯦ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯗꯤ ꯁꯨꯄꯔ ꯑꯥꯏꯗꯤꯌꯥ ꯑꯣꯏꯈ꯭ꯔꯦꯅꯦ ꯃꯤꯒꯗꯨꯗꯤ ꯄꯨꯔꯥ ꯁꯤꯔꯤꯌꯁ ꯑꯣꯏꯍꯟꯈ꯭ꯔꯦꯅꯦ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯒꯗꯕ ꯇꯧꯔꯛꯄꯗ ꯄ꯭ꯔꯦꯡꯛꯇꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣꯛꯑꯝꯒꯗꯅꯤꯁꯦ ꯅꯪꯅꯤ ꯍꯥꯏꯅ ꯃꯅꯦ ꯄ꯭ꯔꯦꯡꯛ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯃꯤꯗꯣ ꯑꯦꯛꯗꯝ ꯌꯥꯝꯅ ꯁꯥꯎꯍꯟꯈꯔꯦ ꯃꯃꯁ ꯀꯤꯆꯟ ꯑꯩꯁꯨ ꯌꯥꯝꯅ ꯀꯛꯈ꯭ꯔꯦ ꯚꯤꯗꯤꯑꯣꯅꯤ ꯑꯠꯆꯥ ꯑꯗꯨꯅꯤ ꯁꯨꯃꯥꯏ ꯀꯛꯅꯔꯤꯅꯤꯀꯣ ꯍꯣꯏ ꯈꯪꯗꯦ ꯀꯣꯄꯤꯔꯦꯠ ꯂꯥꯛꯄ ꯈꯔ ꯑꯗꯣ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯁꯣꯡꯁꯦ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕꯗ ꯆꯠꯄꯗ ꯃꯤꯗ ꯁꯛꯑꯝꯕꯅꯤ ꯃ꯭ꯌꯨꯠꯁꯨ ꯇꯧꯍꯧꯗꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯗꯨꯃꯥꯏꯅꯗꯅꯤ ꯆꯠꯈ꯭ꯔꯤꯁꯦ ꯆꯦ ꯁꯨꯖꯤ ꯑꯦꯟ ꯁꯤ ꯑꯦꯁ ꯁꯣꯡ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ ꯀꯣꯄꯤꯔꯥꯏꯠ ꯑꯝꯇ ꯂꯥꯛꯂꯣꯏ ꯆꯦ ꯁꯨꯖꯤ ꯑꯠꯆꯥ ꯑꯦꯟ ꯁꯤ ꯑꯦꯁ ꯁꯣꯡ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯅꯪ ꯍꯥꯏꯁꯦ ꯑꯦꯟ ꯁꯤ ꯑꯦꯁꯁꯦ ꯈꯪꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯐꯨꯜ ꯐꯣꯝꯁꯦ ꯑꯦꯟ ꯁꯤ ꯑꯦꯁꯁꯦ ꯀꯩꯅꯣ ꯃꯣꯡꯒꯣꯜ ꯄ꯭ꯔꯦꯡ ꯀꯃꯥꯏ ꯑꯁ ꯃꯣꯡꯒꯣꯜ ꯄ꯭ꯔꯦꯡꯁꯤꯗꯤ ꯄ꯭ꯔꯦꯡ ꯅꯠꯇꯦ ꯁꯤꯔꯤꯌꯁ ꯑꯣꯏꯈꯔꯦ ꯀꯔꯤ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯒ ꯌꯧꯔꯝꯗꯧꯔꯦ ꯑꯗꯨꯒꯤ ꯄ꯭ꯔꯦꯡ ꯈꯨꯇꯧꯗꯨꯗꯤ ꯅꯣꯡꯅꯤꯡꯉꯤ ꯎꯁꯥ ꯂꯩꯃꯒꯤꯁꯨ ꯑꯣꯏꯗ꯭ꯔꯤ ꯍꯥꯏ ꯃꯥꯅꯦ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯂꯥꯏꯔꯤꯛ ꯆꯠꯂꯨꯕꯗ ꯋꯥꯔꯤ ꯁꯥꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯠꯆꯥ ꯈꯪꯕ ꯌꯥ ꯄꯣꯕ ꯀꯔꯤꯅꯣꯁꯨ ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯃꯣꯡꯒꯣꯜꯅ ꯃꯥꯅ ꯏꯕ ꯅꯤꯚꯥ ꯗꯦꯕꯤꯕꯨ ꯅꯦꯅꯦ ꯅꯄꯨꯁꯤ ꯆꯨꯡ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯔꯨ ꯏꯕꯦꯝꯃ ꯍꯥꯏ ꯀꯩꯅꯣꯗ ꯅꯤꯚꯥ ꯗꯦꯕꯤꯗ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯕꯣꯔ ꯄꯤꯈ꯭ꯔꯦ ꯅꯤꯚꯥ ꯗꯦꯕꯤ ꯂꯩꯔꯗꯤ ꯔꯦꯁꯄꯣꯟ ꯇꯧꯕꯤꯔꯣ ꯅꯤꯚꯥ ꯗꯦꯕꯤꯕꯨꯁꯨ ꯅꯦꯅꯦꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯔꯨ ꯏꯕꯦꯝꯃ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯁ ꯀꯤꯆꯟ ꯁꯨꯖꯤ ꯅꯪꯒꯤ ꯕꯤꯖꯤ ꯑꯣꯏꯔꯤꯗꯣ ꯖꯣꯕ ꯇꯧꯔꯕꯣ ꯕꯤꯖꯤ ꯑꯣꯏꯔꯤꯗꯣ ꯖꯣꯕ ꯇꯧꯔꯕꯣ ꯑꯩꯕꯨꯗꯤ ꯖꯣꯕ ꯁꯨꯝ ꯇꯧ ꯂꯩ ꯕꯤꯖꯤ ꯑꯣꯏꯔꯤꯁꯦ ꯑꯩꯒꯤ ꯖꯣꯕ ꯇꯧꯔꯤ ꯑꯗꯣ ꯈꯝꯕ ꯑꯦꯛꯄꯝ ꯆꯦ ꯁꯨꯖꯤ ꯈꯪꯗꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯣ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯄꯤꯒꯅꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯔꯤꯅ ꯃꯈꯩꯗꯤ ꯂꯣꯏꯅ ꯑꯩꯅ ꯇꯥꯛꯄꯤꯒꯅꯤ ꯑꯣꯀꯦ ꯆꯨꯝꯃꯦ ꯃꯃꯥꯁ ꯀꯤꯆꯟ ꯑꯣꯀꯦ ꯑꯠꯆꯥ ꯈꯝꯕ ꯅꯪ ꯐꯦꯁꯕꯨꯛꯇ ꯑꯉꯥꯡ ꯄꯝꯅ ꯌꯥꯎꯕꯒꯤ ꯀꯩꯅꯣꯗꯣ ꯗꯤꯄꯤꯗꯣ ꯅꯪꯒꯤ ꯐꯦꯁꯕꯨꯛꯀꯤꯗꯣ ꯑꯗꯨꯗꯣ ꯅꯪꯅꯤꯀꯣ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯑꯔꯤꯕ ꯀꯩꯅꯣ ꯑꯥꯏꯗꯤꯅꯤ ꯍꯥꯏꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯗꯤ ꯑꯩꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯈꯤꯗꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯦꯁꯦꯁ ꯇꯧꯔꯁꯨ ꯌꯥꯅꯤꯅ ꯅꯪꯉꯣꯟꯗ ꯁꯨꯝ ꯐꯪꯒꯅꯤꯅ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯂꯦꯇꯦꯁ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯑꯣꯏꯅꯕꯗꯣ ꯑꯗꯨꯒꯁꯨ ꯌꯥꯏꯅ ꯑꯗꯨꯒ ꯅꯪ ꯑꯣꯏꯅ ꯇꯧꯅꯁꯤꯀꯣ ꯑꯗꯨꯗꯤ ꯀꯔꯝꯕꯗ ꯑꯣꯏꯔꯒ ꯐꯪꯒꯅꯤ ꯑꯅꯤꯃꯛꯇ ꯃꯦꯁꯦꯁ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇ ꯃꯦꯁꯦꯁ ꯄꯤꯔꯁꯨ ꯅꯪ ꯐꯪꯒꯗ꯭ꯔꯅ ꯈꯛꯇꯪꯗ ꯑꯗꯨꯝ ꯄꯤꯒꯅꯤ ꯀꯔꯝꯕꯗꯨꯅ ꯅꯪꯒꯤ ꯔꯤꯌꯦꯜ ꯑꯥꯏꯗꯤꯅꯣ ꯆꯦ ꯁꯨꯖꯤ ꯑꯣꯖꯥ ꯃꯪꯒꯣꯜꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯅꯦꯛꯁ ꯃꯟ ꯗꯦꯠ 19ꯗ ꯂꯨꯍꯣꯡꯕ ꯂꯥꯛꯀꯅꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯀꯣꯜꯗ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯁꯦꯝꯂꯛꯀꯅꯤ ꯑꯣꯀꯦ ꯅꯣꯡꯅꯤꯡꯉꯦ ꯅꯪ ꯑꯣꯏꯕ ꯌꯥꯄꯣꯕꯒ ꯍꯥꯏꯔꯛꯑꯅꯤ ꯍꯣꯏ ꯂꯨꯍꯣꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤ ꯀꯩꯅꯣ ꯌꯥꯝ ꯏꯟꯚꯥꯏꯠ ꯂꯥꯛꯏꯀꯣ ꯁꯨꯖꯤ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯄꯥꯟ ꯆꯠꯂꯨꯒꯦ ꯑꯣꯀꯦ ꯃꯃꯥꯁ ꯀꯤꯆꯟ ꯕꯥꯏ ꯑꯣꯏꯔꯣ ꯀꯨꯏꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯝꯕꯒꯤ ꯌꯥꯝꯅ ꯑꯩ ꯀꯩꯅꯣꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯑꯔꯤꯕ ꯂꯥꯏꯐꯅꯤ ꯑꯦꯜꯕꯤꯅꯤ ꯑꯩꯅ ꯑꯦꯐ.ꯕꯤꯗ ꯆꯦꯗ ꯆꯦꯠ ꯇꯧꯈꯤꯕꯅꯤ ꯂꯦꯇꯦꯁꯇꯨꯒ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯣꯀꯦ ꯑꯩꯕꯨ ꯆꯦꯛ ꯇꯧꯔꯨꯗ꯭ꯔꯤꯅꯦ ꯑꯦꯐ.ꯕꯤꯗ ꯑꯠꯆꯥ ꯈꯝꯕ ꯑꯣꯀꯦ
ꯃꯁꯛꯇꯨꯗꯤ ꯑꯩꯗꯤ ꯁꯨꯝꯗ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯤ ꯑꯁꯤ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯈꯝꯕ ꯁꯨꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯪꯒꯤ ꯃꯈꯖꯥꯏꯒ ꯃꯃꯤꯠꯀ ꯎꯕꯗꯣ ꯑꯗꯨꯝ ꯈꯪꯉꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯑꯣꯏꯔꯒꯁꯨ ꯑꯣꯀꯦ ꯗꯦꯠ 19 ꯂꯥꯛꯀꯅꯤ ꯗꯣꯍꯥꯔꯅꯤ ꯃꯥꯁꯦ ꯑꯃꯅꯤ ꯗꯣꯍꯥꯔꯅꯤ ꯑꯗꯣ ꯃꯥꯅ ꯏꯁꯩ ꯁꯛꯄꯁꯦ ꯑꯣꯖꯥ ꯃꯪꯒꯣꯜꯅ ꯏꯁꯩ ꯁꯛꯄꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯁꯤ ꯋꯥꯁꯦ ꯃꯥꯗꯤ ꯈꯪꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯏꯞꯇꯁꯨ ꯃꯥꯒꯤ ꯖꯤꯡ ꯂꯩꯔꯝꯃꯦꯕ ꯑꯁ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯥꯅꯦ ꯑꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯏꯁꯩ ꯃꯈꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯛꯄ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯣꯖꯥ ꯃꯪꯒꯣꯜꯗ ꯍꯪꯅꯔꯒ ꯀꯩ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯀꯣ ꯈꯝꯕ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ ꯍꯥꯏꯌꯣ ꯏꯁꯩꯗꯣ ꯃꯈꯣꯟ ꯌꯥꯝ ꯐꯖꯩ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯎꯔꯤꯑꯕ ꯌꯥꯎꯕꯁꯦ ꯃꯥ ꯏꯕꯨꯗꯤ ꯑꯦꯛꯕꯥꯔꯗꯤ ꯑꯃꯨꯛꯈꯛꯇꯤ ꯏꯈꯔꯦ ꯅꯦꯠꯁꯦ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏꯊꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯣꯗꯤꯡ ꯑꯣꯏ ꯂꯩ ꯃꯥ ꯑꯦꯛꯗꯝ ꯅꯦꯠ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨꯅꯤ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯂꯥꯏꯚ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯅꯠꯇ꯭ꯔꯦ ꯑꯩꯁꯨ ꯌꯥꯎꯅ ꯂꯥꯏꯚꯇꯨꯒ ꯂꯩꯔꯒ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯁꯥꯟꯅꯒꯦ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯂꯦꯠ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏ ꯊꯦꯡꯉꯦ ꯀꯩꯅꯣ ꯁꯥꯔ ꯗꯤꯟꯁꯦ ꯗꯦ ꯇꯥꯏꯝꯁꯤꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦꯗꯅ ꯃꯥꯅꯦ ꯀꯔꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯁꯤꯖꯤꯟꯅꯔꯦ ꯋꯥꯠꯁꯑꯦꯞ ꯅꯍꯥꯟ ꯂꯩꯗꯅ ꯑꯗꯣ ꯅꯦꯠꯁꯤꯡꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤꯅ ꯅꯨꯡꯗꯥꯡ ꯌꯧꯕꯗꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯦꯠꯁꯦ ꯑꯦꯛꯗꯝ ꯗꯥꯎꯟ ꯆꯥꯔꯦ ꯅꯦꯅꯦ ꯂꯩꯔꯤꯕ ꯅꯦꯅꯦ ꯑꯁꯣꯝꯗ ꯊꯕꯛ ꯁꯨꯅ ꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯅꯨꯡꯒꯤ ꯆꯦ ꯑꯩ ꯊꯣꯡꯉꯥꯟꯗ ꯐꯝꯂꯤ ꯑꯣꯀꯦ ꯑꯣꯀꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯑꯣꯏꯗꯤ ꯅꯨꯡꯉꯥꯏꯆꯦ ꯑꯩꯗꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯅꯦꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛ ꯆꯦ ꯑꯩꯅ ꯑꯦꯕꯤꯗ ꯃꯦꯁꯦꯖ ꯄꯤꯈꯤꯕꯅꯤ ꯆꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯅꯦ ꯃꯦꯁꯦꯖꯀꯗꯤ ꯌꯦꯡꯉꯨꯗ꯭ꯔꯦꯅꯦ ꯑꯩ ꯈꯜꯂꯤ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯌꯦꯡꯉꯝꯃꯤ ꯑꯗꯣ ꯃꯦꯁꯦꯖꯇꯤ ꯌꯦꯡꯒꯦ ꯅꯣꯡꯃ ꯀꯣꯟꯐꯔꯦꯟꯁꯇ ꯄꯥꯎ ꯐꯥꯎꯅꯍꯟꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯅꯪ ꯅꯨꯡꯊꯤꯟ ꯆꯥꯛ ꯇꯣꯛꯑꯒ ꯅꯨꯡꯁꯤꯠꯇ ꯊꯣꯡꯒꯥꯟꯗ ꯑꯗꯨꯃꯥꯏꯅ ꯐꯝꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯠꯆꯥ ꯆꯦ ꯑꯩ ꯖꯣꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯕꯤꯖꯤ ꯑꯣꯏꯔꯅꯤ ꯑꯁꯤ ꯃꯇꯝꯁꯤꯡꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯅꯣꯡꯃ ꯑꯠꯆꯥ ꯀꯔꯤꯅꯣ ꯖꯣꯕ ꯐꯪꯉꯤꯗꯣ ꯀꯩꯅꯣ ꯅꯪ ꯑꯁꯦ ꯑꯍꯥꯟꯕ ꯖꯣꯕ ꯑꯣꯏꯗꯣꯏꯔꯣ ꯅꯪꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕ ꯑꯉꯥꯡꯔꯣ ꯈꯝꯕ ꯎꯝ 1 hour ꯁꯨꯔ ꯃꯥꯅꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯦ ꯑꯩ ꯖꯣꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯕꯤꯖꯤ ꯑꯣꯏꯔꯅꯤ ꯑꯁꯤ ꯃꯇꯝꯁꯤꯡꯁꯦ ꯋꯥ ꯅꯪꯒꯤ ꯑꯁꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯀꯩꯅꯣ ꯇꯧꯔꯦ ꯅꯪ ꯅꯦꯅꯦꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯕ ꯑꯣꯏꯔꯦ ꯌꯥꯝ ꯑꯍꯦꯟꯕ ꯑꯐꯕ ꯑꯣꯏꯔꯣ ꯍꯥꯏꯔꯦ ꯊꯕꯛꯇ ꯅꯪꯒꯤ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯍꯥꯏꯅ ꯅꯦꯅꯦꯇ ꯅꯠꯇꯅ ꯑꯩꯅꯁꯨ ꯕꯣꯔ ꯄꯤꯔꯤꯌꯦ ꯈꯝꯕ ꯆꯦꯅ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯕꯗꯤꯒ ꯑꯩ ꯏꯀꯥꯏꯅ ꯑꯇꯩ ꯆꯦꯠꯀ ꯇꯧꯔꯨꯗ꯭ꯔꯦ ꯑꯠꯁꯥ ꯍꯣꯏ ꯑꯩ ꯑꯣꯏꯅꯗꯤ ꯈꯪꯗꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅꯣ ꯑꯩꯅ ꯅꯣꯡꯃ ꯌꯦꯡꯒꯦ ꯃꯁꯦ ꯃꯦꯁꯦꯟꯖꯔꯗ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅꯅꯦ ꯈꯔ ꯅꯦꯠꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯩ ꯄꯤ ꯁꯤꯗ ꯐꯝꯃꯗꯤꯅꯦ ꯑꯩ ꯑꯣꯟ ꯇꯧ ꯊꯝꯃꯦ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯑꯅꯦ ꯑꯣꯐꯤꯁꯀꯤ ꯐꯝꯃꯒ ꯄꯤ ꯁꯤꯗ ꯑꯩ ꯑꯣꯟ ꯇꯧ ꯊꯝꯃꯗꯤ ꯑꯩ ꯃꯦꯁꯦꯖꯇꯣ ꯁꯨꯝ ꯂꯥꯛꯏ ꯃꯣꯕꯥꯏꯜꯗꯗꯤ ꯑꯩ ꯐꯦꯁꯕꯨꯛꯀ ꯑꯗꯨꯃꯥꯏ ꯑꯣꯟ ꯇꯧꯅ ꯊꯝꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯦꯅꯤꯇꯥꯏꯝ ꯃꯣꯕꯥꯏꯜꯗ ꯂꯩꯔꯕꯅꯤꯅ ꯃꯦꯁꯦꯖꯇꯣ ꯈꯪꯗꯦ ꯆꯪꯉꯒ ꯃꯦꯁꯦꯟꯖꯔꯗ ꯆꯪꯉꯒ ꯃꯦꯁꯦꯖ ꯀꯌꯥ ꯂꯩ ꯑꯁ ꯅꯪ ꯇꯧꯋꯤꯗꯨꯗꯤ ꯃꯤ ꯑꯇꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯤꯅꯦ ꯑꯩꯉꯣꯟꯗ ꯏꯍꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯊꯝꯕ ꯖꯤꯑꯣ ꯀꯁꯇꯃꯔ ꯀꯣꯜꯗ ꯌꯨꯝꯗ ꯐꯝꯅ ꯑꯩꯅ ꯂꯦꯞꯇꯣꯞꯇ ꯊꯕꯛ ꯁꯨꯗꯣꯏꯕ 8 hour ꯗ꯭ꯌꯨꯇꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯍꯣꯏ ꯆꯨꯝꯃꯤ ꯐꯔꯦꯁꯨ ꯊꯦꯡꯛ ꯌꯨ ꯆꯦꯅꯦꯅꯦ ꯑꯠꯆꯥ ꯈꯝꯕ ꯖꯣꯏꯟ ꯇꯧꯗ꯭ꯔꯤ ꯆꯦ ꯑꯠꯆꯥ ꯖꯤꯑꯣ ꯀꯁꯇꯃꯔꯗꯅꯤ ꯍꯥꯏ ꯐꯔꯦ ꯌꯥꯝ ꯐꯖꯅ ꯁꯨꯔꯣ ꯍꯣꯏꯅꯦ ꯊꯕꯛꯇꯤ 8 hour ꯊꯕꯛ ꯈꯔ ꯁꯨꯔꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯂꯩꯔꯅꯤ ꯑꯗ ꯐꯝꯅ ꯅꯪꯅ ꯑꯄꯥꯝꯕ ꯊꯕꯛꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯅꯪ ꯀꯩꯗꯧꯉꯩ ꯖꯣꯏꯟ ꯇꯧꯗꯣꯏꯅꯣꯅꯦ ꯊꯕꯛꯁꯦ ꯆꯥꯎꯕ꯭ꯔꯥ ꯄꯤꯛꯄ꯭ꯔꯥ ꯆꯪꯈ꯭ꯔꯗꯤꯅꯦ ꯃꯌꯥꯝ ꯑꯃ ꯑꯥꯏꯗꯤꯌꯥ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯤ ꯇꯤꯟꯅꯔꯅꯤ ꯑꯗꯨꯗꯩꯗꯤ ꯀꯔꯝꯕ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯀꯩꯅꯣꯁꯨ ꯂꯥꯛꯑꯅꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯂꯥꯛꯄ ꯂꯩ ꯑꯗꯨꯃꯥꯏ ꯑꯗꯨꯅꯤ
ꯅꯣꯏꯗꯨꯒ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯕꯗ ꯈꯨꯜꯂꯛꯁꯦ ꯈꯨꯟ ꯈꯔꯗꯗꯤ ꯑꯆꯧ ꯑꯆꯧꯕ ꯃꯅꯦ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯃꯩꯇꯩ ꯈꯔꯗꯅꯦ ꯃꯩꯇꯩ ꯋꯥꯠꯅ ꯇꯥꯏ ꯈꯔꯅ ꯖꯨꯝ ꯃꯩꯇꯩ ꯄꯔꯦꯡ ꯁꯥꯅ ꯇꯥꯏ ꯑꯣꯏꯖꯦꯠ ꯈꯔꯗꯅ ꯂꯥꯏꯟ ꯑꯃ ꯁꯥꯏꯠ ꯑꯃꯗꯇ ꯃꯩꯇꯩ ꯇꯥꯏ ꯈꯝꯕꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯥꯛꯑꯕꯣ ꯍꯣꯖꯥꯏꯒꯗꯣ ꯇꯥꯔꯕꯣ ꯍꯣꯖꯥꯏ ꯂꯪꯀꯥ ꯀ ꯍꯥꯏꯗꯣ ꯃꯩꯇꯩ ꯈꯨꯜꯂꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯒꯗꯤ ꯂꯥꯛꯑꯕꯣ ꯅꯣꯏ ꯃꯥ ꯍꯣꯏ ꯀꯥꯏꯒꯤꯅꯣ ꯅꯣꯏ ꯄꯕꯥꯗꯤ ꯀꯩꯅꯣꯒꯤꯅꯦ ꯀꯁꯥꯔꯒꯤꯅꯤꯅ ꯅꯣꯏ ꯏꯃꯥꯗꯤ ꯀꯁꯥꯔꯒꯤꯔꯣ ꯃꯥꯁꯨ ꯃꯤꯗꯤ ꯑꯍꯨꯝ ꯂꯩ ꯑꯃꯈꯛ ꯀꯅꯥꯅꯣ ꯆꯦ ꯑꯦꯡꯒꯦꯖ ꯑꯣꯏꯅ ꯊꯕꯛ ꯑꯃꯗ ꯂꯩꯕꯅ ꯐꯩ ꯖꯣꯏꯟ ꯗꯦꯠ ꯍꯥꯏꯔꯛꯇ꯭ꯔꯤ ꯆꯦ ꯑꯩ ꯏꯁꯥꯅ ꯄꯩꯁꯥ ꯇꯥꯅꯤꯡꯉꯤ ꯄꯄꯥ ꯃꯃꯥꯗꯩ ꯍꯥꯏꯕ ꯏꯀꯥꯏ ꯍꯣꯏꯅꯦ just joining okay Sumita Sharma just joining most welcome to my live तो साइट लाइक तौसनबिरमो ꯑꯩꯒꯤꯗ ꯃꯊꯛꯇ ꯔꯥꯏꯠ ꯁꯥꯏꯗꯇꯅꯦ ꯀꯩꯅꯣ ꯂꯩꯕꯅꯤ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯔꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯆꯪꯉꯒ ꯔꯥꯏꯠ ꯁꯥꯏꯗꯇ ꯃꯊꯛꯇ ꯀꯩꯅꯣ ꯗꯣꯠ ꯗꯣꯠ ꯑꯍꯨꯝꯈꯛ ꯂꯩꯕꯅꯤ ꯑꯗꯨꯒ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯂꯥꯏꯛꯀꯤ ꯀꯩꯅꯣꯗꯣ ꯑꯥꯏꯀꯟꯗꯣ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯔꯣ ꯑꯩꯈꯣꯏ ꯈꯨꯟ 400 ꯃꯨꯛ ꯇꯥꯏ ꯑꯀꯣꯏꯕ ꯃꯩꯇꯩꯅꯤ ꯆꯦ ꯍꯣꯖꯥꯏ okay ꯍꯣꯖꯥꯏ ꯇꯥꯔꯦ ꯆꯦ ꯍꯣꯖꯥꯏ ꯇꯥꯔꯦ ꯃꯥꯅꯦ ꯈꯪꯕ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯣꯖꯥꯏ ꯇꯥꯔꯦ ꯍꯥꯏꯁꯦ 400 ꯃꯨꯛ ꯇꯥꯏ done okay okay like done thank you so much तो 400 मुक ताई है बको जुम मिटई अच्छा एक पम कोई बा मिटई नीचे हो जाए तारे ओके ओके माने हो जाए सुंदर सु मिटई मिटई हतनी चे एखोई बाम रामपुर गिनी अच्छा बाम रामपुर रामपुर बोनतेरापुर रामपुर गिनी अच्छा ओके ओके खुंजे एलबी ꯆꯥꯛ ꯆꯥꯔꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯜ ꯕꯤ ꯂꯥꯛꯄꯤꯕꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯍꯣꯂꯤꯗꯦꯅꯤꯅ ꯑꯗꯨꯒꯤ ꯆꯥꯛ ꯂꯥꯝꯗꯦ ꯑꯣꯂꯥꯡꯕꯁꯤꯒ ꯁꯥꯕꯁꯤꯒ ꯑꯩꯈꯣꯏ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯤ ꯈꯝꯕ ꯑꯩꯈꯣꯏ ꯆꯦ ꯁꯨꯅꯤꯇꯥ ꯍꯥꯏ ꯆꯦ ꯁꯨꯃꯤꯇꯥꯅꯤ ꯁꯨꯃꯤꯇꯥ SUMITA ꯆꯦ ꯁꯨꯃꯤꯇꯥꯗ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯈꯝꯕ ꯑꯦꯛꯄꯝꯅ तो खम्बा एक से जामना अफबा नुसीबा अꯉꯥꯡꯅꯤ ꯑꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯒꯤꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯔꯨ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯌꯨ अपकमिंग हीरोनी खम्बा कसारगी खम्बानी अꯩꯅ नॉर्थ ईस्ट की कनो ब्यूटी कंटेस्ट जाओ है बनी अलो पे ऑप्शन खम्बा एक पे हो जाएगी खुन से ऐ तारे हाइबा हाँ हो जाएगी खुन जाम सांग ले मयाम जामी खम्बा एक पे मिजोरम रोड अच्छा अच्छा होने कसार का मिजोरम का नहीं है से बामरामपुर साइड की निको ओके चे सुनीता सब कमेंट तो बिरमो सपोर्ट तो मिनसी हाय अच्छा खम्बा एक पम सुमिता से मा चैनल पाई दबनी यूट्यूब तो मागी चैनल लेते बनी मा मी जदी सुम सपोर्ट तो बनी जी मा से टाइम जम बिजी मीनी ngasi ke ai life se leibagi mane ma ke haitare life se tori hai nam fatlo na ma by chance unakhra bani ai se adugi changai ni okay this che sumita channel pai ready support to mina si ha okay okay sumita suno ma channel pai rakhini aduga ma soina to halake thank you che suji khamba fm okay sujita ga nanga chatting se ready तौरी कहीं रेडी तौरी है शो चैटिंग से रेडी तौरी ओके अखोई सीगई मिजोरम बॉर्डर नक नीचे अच्छा अदुनी है से कनोदी इबो हले मिजोगी मरोन सो जाम फजना हाइबे ने मादे चे सुमिता सब कमेंट तो बिरमो ओके खंबा की लिंक थारो खंबा एक पम अच्छा सुमिता द ऐना ब्लू पीरदी सुमिता ना खंबा एक पम द क्लिक तौरगदी चे ब्लू पियू चे सुमिता द ओके ओके खंबा ए सुमिता द ब्लू पीगे को सुमिता द ऐना नाउ नाउ द सुमिता शर्मा इज नाउ ए स्टैंडर्ड हाँ ऐ सुमिता द ब्लू पीरे तो सुमिता ना हुजी हाय रा हेलो द ब्लू फंगी हाय यस रीड तौरी हाय नी अच्छा चे सुमिता ब्लू पीहल लके हाँ हाँ पीरे खंबा ऐ सुमिता शर्मा द पीरे ब्लू दो केनो तोड़ो दो सुमिता ना खंबा एक पम की ब्लू दुगा
चंगा क्लिक तौरगा खंबगी चैनल तो फंगनी दुगा लाइक कमेंट सब्सक्राइब तौसनबियो वीडियो अंका जियंगा तो हजी चुम जस्ट कैन शॉर्ट चलगने लाइक डन बा सब्सक्राइब तौर कोन टाइम लेरगा वीडियो असांग अंखत जियंगा तो कमेंट का तौरमो तो हजी ते किसीगा लेयो सुम को खंबा कोन तौजरकनी इबो मिजोराम दनी लेरिबा खंबा एकम कनो एबो इबो मिजोराम दनी लेबा हाँ हाँ ओ अच्छा मनी मिजो मरोन सो जाम है मारी कंस्ट्रक्शन की थबक मने हाँ इबो हल हाइबदो मा यूट्यूबर ने बा अदुसो मागी जिंग मजाम नुंगाई लंबी सोंग साबा बदो दुगा चंगी मा हाइदे जाम थबक बिजी ओइना उइ दुगी सरतुगसो कनो वीडियो सु नम्मी एसु जिंगी मागीदा टाइप एरर अच्छा सुमिता समा टाइप ता एरर ओय है कमचे सुमिता हौजिक यारनी एगी चैनल दुगा चंगलगा सब कमेंट तो बिरमो हाइरे खंबना खंबा एक पम चे सुमिता एगी मिंग दुगा चंगलगा गो टू चैनल दुगा चंगलगा सब है जे सब्सक्राइब है बनी सब्सक्राइब कमेंट तो बिरमो शॉर्ट वीडियो दा हाइबा ओके अदन जस्ट सब्सक्राइब तोड़ोमो कमेंट तो मा नुंगाई नुंगाई लेबनी खंबा के वीडियो जियनी नोक लेरनी ओके मरोन सुदमी इबोदो असुम ताबा जायदा हिंदी खरा माने मिक्स होना ngangiना दुनी अच्छा अदुनी ताबदी सुम जायदा खंबा ngamieba ai magi live da su hana fananam yawrame norida मादी मिजोराम की चिंगी माइरेंसु कईसु हिंजांग रापी मयाम लई मा एबंडेंट ने अमरोंदा अदोंदना फई पूरा प्योर माने ऑर्गेनिक पोट नता फंगी सब्सक्राइब डन खंबा सब्सक्राइब तौहरे खंबा एक पमदा सुमिता शर्मा ना सब्सक्राइब तौसनघरे द मी से 3 मी से कना कना ओइदोइनो सुमिता शर्मा लेरे खंबा लेरे अमना निनाबी देवी मा ओरमनी अमा खकला ए मरो मरी तो खंबा एक पम ए सुमिता शर्मा से एगी ने ट्विन सिस्टर ने खंगबा मसक चम माना बनी जी मम्मी खरा न पी इददी माने है तो हंजी ते मानद्र बनी चे शर्मा कमेंट भी मस्ट इमा पे म कमेंट हो है यू मस्ट कमेंट कायदा खंबा ना है रे ओनली सप्ता हाइरू नत्रदी चेगी वाइटी खरने यूट्यूब ता ओनली सप्ता हाइब्यू फुल हाइनु चे ओके ओके ओ अदुननी ने सब्सक्राइब हाइबा जादे सब हाइताबा दो सपोर्ट हाइबा सु जाइना को अच्छा मा SUBSCRIB से हाइबा जाना देने ओके हम आफ्टर लाइव विल डू कमेंट्स आई खरे जेसु शर्मा रो नो नो आई मिटे ने अखोई लोई मिटे ने बट माई लुहोंगी दो मासु मिटे ने डोंट वरी बी हैप्पी खंबा वरी से सीने अखोई से पीदे मपान दा लेरबनीना अखोई मिटे से जाना पामी मिटे अतै तै मी दुमाई मयांग दा जाताबा हाउ मयांग जातपात नाइदबा अदुगुमदा अखोई लाइरिक हेरे अदु तौरे ना चिंजाक मानरे कजत अदुगुमबदो अखोइदो नत्तबदुना अखोइसे नुपा थिबा यामना वाखियबा लुहोमदा अदुना अखोइदे मिटै त पामी हैना अखोइ मिटै ददुम लुहोंगे अदुनी माना मिटै बामोन तारे अदुगी शर्मा इबनी Che Smita, can I tell you sometime carry something? Okay, yes, carry on. Aduni, Swanamang Wade, Aduni. I like the voice another Vadina jams of hiding the meeting from the hiding valley. Khamba Ekpam Khambagi Mamasu Kenoro, Kasargi Sumra. खंबागा सुमितागा नबीगा अमख कनानो फोर मी मरी दी शो तौरियाबा तै कना ओरिबा प्लीज कना कना लेबिनो ला पिरमो लाइक तौरो
लाइक तौबीरमो दुगा कनो तौबीरमो सपोर्ट तौबीरमो मरी अहम स्मिता यू एंड जे सुजेट ट्विन और वन यस यस खंबा माने यस वियर खंबा कसारगी ओ ओ नो इमासु कसारगिरो खंबा ओ ओ चुमे चुमे मी खरा कसारदा लुहोंसु गुवाहाटी सोनगी लेना अदुगा होजाई सोनगी नि ममा का दो दुमाई लेना बदो आई दु खलुरे यस यस खंबा डोंट वरी चे सुमिता फुल सपोर्ट होगनी आई की वीडियो मुझे मो मतम संगदे मामना मादी बैंक का सुबनी अब खंबा मा संगगदी सोइना तौगनी ngasi fourth saturday ni magi holiday ni na laini sunday da so magi holiday oraga na magi thabak je jam chilli magi thabak se mandir da chapa masagi phiron loisan ba ma tawada ma support puri tawgani ma ai mi youtube sigane ai mi do hak to jam na watli support to bina ba moi gi jam na busy thabak ngata tawna bani na la ani halani nung thang ware tumani nongalani office mai sum tawle ba sangadi soina tawrakani Che Sumita, I call you Che Sumita deeply in my heart. My pleasure. Okay, okay. Hoi ai khamban hoi nuti gi nangi video da gi jeng badi ba sang wai ai gi bo jeng ba sang de kanang gi jeng de ma masa gi thabak ta jamna busy hoi bani na ko ado mara ta phone ga so tawna de jamna ai Susmita Ahong most welcome 10 like dear Che thank you so much Susmita Che Sumita, how was your day going on today? Wow. Sumi Kambana hi gare Che Sumita, how was your day going on today, guys? Very nice, Haramani. Very happy. Susmita Ahungbam nungai vivo chak charabo KMC haina bani go YouTube today. Enjoying. Come to the temperature is so hot. Che Sumita, Che Sumita di Mumbai da lai bani ada su jam sai. चे नुंगारिबो चे गी वीडियो येंखरे हाँ ऐ नंगे कमेंट्स उरे जाम नुंगाइरे दुमाई मरक मरक जेंगो डेली जेंद्रसो संग कांदा सुस्मिता हूँ मरना खंबा को खड़े तो चाँदी ओके फेंसी चाँदी करी मथेल चानी ngasi सुस्मिता करी थोंगनी Susmita si mapanon da lay mane ko nang Delhi ba kada north side tra kada na nang mapana mo da lay ko Chadri thank you Susmita ahong ma ai ite Susmi ahong ba jagoy yamna ai bani ko te su je yam hai bani masa ko yam nang si ai ma ki video su je nge तो ये जेंबियो हाँ ओके ओके सुस्मिता आई संग जेंगके सोइना आई जेंगकनी होजिति फ्री ओइरी आई जामना बिजी ओरगनी को अमगी जेंब संजे मी सु मयाम लेरबनीना आई संकांद करी करी नोटिफिकेशन दे लाई फटाफट अदुगी आइना चेक तोइबा मीगी लाइट तो आई चंग लाई अदुखनी आई संकांद आई लोपना की जेंगी अमना मेमिता एक पम काइदो आइना सु जामना सपोर्ट तोबनी ओम नॉट तनी चे आई चाक चार रोय स्किप तौरनी ओलांगे चाक चार रोय स्किप तौरनी ओलांगे ओके ओके चाक चार रोय ओके चे सुनता प्लीज टेल मी व्हाट इज योर निकनेम असा खंबा जे जानी ने सुमिता सिस्टर प्लीज सपोर्ट ओबियो हाँ सुस्मिता आऊं सुमिता सपोर्ट तौरकनी मैं आमदा हाँ लोग दा चंगा चैनल दा चंगा सपोर्ट टोकनी मा की संग मतमदा तौकनी मा जाम न बिजी नि मा बैंक त थबक तौबनी ना संगे कोई की गजेबा अदो मा संगे दि सोइन तौलके आइगी लाइट जाओ पुनमके अमा न लोक न सपोर्ट टोमिनसिको Che Sumita you taken your lunch have you taken your sure Susmita Sharma na hi gare Susmita sure support टोकनी खंबा शेयर योर लिंक सुस्मिता चे सुस्मी तो लिंक शेयर करो
सुस्मिता द अच्छा सुस्मिता द ब्लू कोन आई पीगे खंगनी सुस्मिता ममिंग ऑलमोस्ट सिमिलर होय सुमिता गा सुस्मिता अहोंगबम आई हाइगे जे सुस्मी सु नो लंच तौद्री है खंबा जे सुमिता दो लंच तौद्री है me kadang ay just if you don't forget my channel sub and comment acha forget or time phangadi soi na torokani she will not forget khamba khali busy hoy du gitani kaw di sung kaw dabani khamba di chak inang thong herbo nang thabak taw na ka mapan da ka posting taradi nang mathan ta thong thak cha ba ngam gadro share will go mathanta supo ye mathanta leiba angang si di khara ki na lei hai ne nang di chak ingang ka thong hei ro mathanta ni di 6 khak ure kana no wa yaw ga please like to biramo ima khamba ek baar na sumita da interview lo gare who are you tell me about yourself aksajita aimoda hango khamba ai mangonda ai poklak padai pura bani sumita da da aina loi khangi sumita ge maram da khamba hairi egi mukbang video yenglabo eke hoy hoy eki budi jenge ai ngaha ke to sadira chung khalliba dadi mathanda hingba ngamani na chaba thakpa mathanda thongaga koi haigedani hujik matam da ne nupi nupa ke sum leite loi na mi mane masana nang duty ta di mapan da ka chat pa ta di nang mathanda thong thak na chaba di ko ma hygienic su oi da nang chaning ba su thong ba chaba ngamni hai kuidri heiba haigedani haida yarakte chak thong ba se haida yarakte chak thong ba se yarakte chak thong ba se hai sibo dear sister Sumita my ID name is also my channel name same ni Susmita ahongbam sum hai bani ko keno ge Susmita gi keno se channel maming do Susmita ahongbam asigi tum changaga noted ha तो सुस्मिता होंगबम नोटेड सुमिता ना कावरोय सुमिता शर्मा ना सोइदना नंदा सपोर्ट तोरकनी लिसन चे सुमिता चे सुजिता करी हिंजांग नो ngasi se सैटरडे ni nane koi ayuk se veg chayaba ngasi din se adugi bori ga jenam ga टमाटर आलू बादाम तो ना थोंजलनी साबा से गादुगा नय कुमुरा दो केनो तो नि के हाय नि तोरबो थाइना बखि हाय नै खै कुमुरा हाय अदु दो केनो तो नि बॉईल तो गनी थैंक यू लॉर्ड्स ऑफ रेस्पेक्ट आई एम फ्रॉम कसार डिस्ट्रिक्ट अच्छा कसार गिरो हां आई जो खली है कसार की सोनगिरा मणिपुरी अमदी ओइनी ना यस टेल मी लिसन जे सुमिता खंबन लिसन जे सुमिता द टेल मी हाय रे खंब यस टेल अखोइसु कुमरा हाय कुमरा हाय ने मणिपुर मीना तोरबोद हाय को असीसे अदुदो गान चाबा बोल चाबा सिना हेन साई चाबा तो सुस्मिता होमम नोय दुगदी नुसा याम सारिब्रा हजे टेम्परेचर दी जामना हाय रमगने अखोइसु लई यादरे सामन्ना नाइस टू हियर यू सुस्मिता सुस्मिता कसार डिस्ट्रिक्ट की कसार मी से फना जामी को यूट्यूब से गलाई से मणिपुर कसार न थल्ले दसों साइड की हो जाए लंका की सुमी लई जामना हुजी मैं आम थोकले हे लिसन चे सुमता प्लीज इमेजिन फॉर मी अच्छा खंबा सिसु थबक फंगे आई जियो दा तो माउंड बेस्ट विजेस पी हो मा की थबक की अदुगी मा जॉइन दी तौद्री तौरनी तो थबक त जाम फजना सक्सेस होइना बगी माय लाइफ त सक्सेस होइना बगी विश तो बिरमो सुस्मिता अहोंगबम सु सुमिता शर्मा सु उनका अखोय लोपना अमा दा कोई मसेन ता सपोर्ट तो मिनसी व्हाट अबाउट देयर वेदर चे सुमिता मुंबई की वेदर दो करी माई तौरी हुंजी से कांग्रेचुलेशंस फॉर योर फ्यूचर एंडेवर खंबा आइस हाय ग्रे सुमिता शर्मा ना विश तो करे कांग्रेचुलेशंस हाय ग्रे खंबा दा
Susmita Hongam, my pleasure, dear. Without all of your support, we are nothing. Yes, exactly, Susmita Hongbam. Ako'y mitay ni, mitay masen support to mo si Gidi, hi ka na, hoy, dali, gidi, hi ka na, de weather se ko. अतोतुप मीगी चैनल दा कोई गी लेदना बोरोगी लई अतोतुपगी माने कोई आसाम के अतोप ट्राइब्स की मैम लेवा चैनल चंग मो न दे ओंदा लाइक कमेंट सब्सक्राइब तो सलकपनी ऐसु हन बचले आसामिस के सु लेवा तो आई ये डाउट जे मोना लोपना जिंगरा हैना मरोंदो फजना खंगद्रबनीना मोय काय इंटरेस्ट लेमगनी आइना अमुसु खल्लियाबा अदुनैगिसु कनो खलम यामुसु हिंदी दम तोरमगदा फदरा इंग्लिश ता तोरमगदा फदरा ना कनो मोगे सब्सक्राइबर व्यूअर्स तुना हेलिया खल्ली बने मरोंदो मानारबनीना अच्छा सुस्मिता होजाय कायदा लामे नंग लुहोंगी सिदी नंग कायदा लुहोंगी कसारगी ददुम लुहोंबरा अदु होजाय सुंदरा खंबना थैंक यू सो मच माय चे सुमिता हाय करे मेते लोन का इंग्लिश का तौचे ए मेते गांगा इंग्लिश जान बस ई तल्लीबा हैना देबा मेते गांगा दिपुरा मेते तो मरा ने सुम हैबिट होने जाओगी बदुना जाओ घरे को बट आई ट्राई तो रीजे मेते गांगा दि मेते त गांगबै लागि हैना Mumbai weather now I'm used to as I'm here for last 15 years तके सुमिता शर्मा से मुंबई दे लई अदुना weather दि मो इनम दा का लेते लोय माने राउंड ईयर सुम साना लेने सारसु खरा कनो एडजस्ट तो ngami December January so da khus mai khangjak jak te ba kasada ni ho jai the friend lai okay ho jai the friend lai na acha Susmita ki okay Guwahati da su lao na Susmita Guwahati da lao ko da chango गणेश मंदिर मनाकता लई वीडियोस नमीना से सुमिता शर्मा मोस्ट वेलकम खंबा सुमिता अहोंगम चे हिंदी ngang du मणिपुर मीना येंगोय होय ने हिंदी ngang करा जिंग ए मसु ए न चुमने मिते न ने असमिस ngang बा हिंदी ngang से ए क्या है न देबा मिते वदे मिते सु ngang दबने इंग्लिश का सु ngang दो तल्ले मयांग मी अतोपगदी फेस तो पददी ngang बता बनेबा अखोय मसेन दी मिते नि ना खंबा एक पम still remember just connecting with each others yes सुस्मिता अहोंगम नोगांव द लेरमे अच्छा नो नोगांव द नहीं नु पासे आर्मी र सीआरपीएफ अतोप डिफेंस की केनो मन तो मान लेको सुस्मिता अहोंगम ओके चे नो मशियर हाँ लाओ आई डी मोस्ट वेलकम दिस लो एंजॉय तमिना से गुवाहाटी दी नॉर्थ ईस्ट की के हाई तारे मीटिंग पॉइंट नि हाई तारे खंबा एक पम चे सुमिता wanna say something to you I wanna say something to you yes carry on Sumita Sharma listening khamba tel Susmita khamba ekam che Sumita Susmita che blue please okay blue pige ako Susmita na la ise blue piro hai dori changba yare blue Pire Susmita Ahongmang is now a standard sangi nahi phariba blue piro hai re okay khamba blah ठीक है रामने सुस्मिता केनों का इरो दो ब्लू डॉल आकड़े जेंसी हाँ थैंक यू ओके लाए ब्लू लाए ऐसे हैरम द बने नहान खंबा न ताक पदे ब्लू पीबगा सो हैरे गुवाहाटी लाकलदे हाइरक कनी चे ओके श्योर चे नेने दो चकला में मतम काय रे what about Nene Che Sujita Nene is sitting feeling hungry what about Che Sujita Nene what about Nene Che Sujita haiba Susmita Ahongbam Che handak chutti thoklak pada phangnasi okay lao Susmita खंबा एक पम देर नेने नेने दो वीडियो जेंगे सोंदा कना गे खंदे अइना चंगुबा मा के वारी सिस्टर इंडिया गुंबा ओरमगनी तुगा मंगोल नाता सिगुंबा गे ओरमगनी बा खय मा जेंगे से वारी के इसेगा दुगुंबा जेंगले सुस्मिता होंगबम चे लंच तो थो होने लंच तो थोपना दी फारे खंबा एक पम देंगा साइने तो खरबनी तो मयाम मुझे अखोई कहीं से हजिक खोई मैं कायनरसे हजिक हाकी को ngasi gi oina khoi
बाय बाय तौरसी को मतलब व्हाट डिश करी ऑन चे सुजिता अखोई की डिश से कई ओरमनी इंगे हाइरे ना वेज नी बोरी जुमदा साबा बोरी सगोला की बोरी अमा हवाई मुख की बोरी अमा तो निनी तो हवाई सगोल हवाई की दो चादे मुख हवाई की बोरी दो अदो थोंगनी दा अखोई के पुलब ओइना आई टमाटर आलू बादाम का तौगा जेनम का हापगा बोरी दो थोंगनी ओके dish there what dish tell kare on say so okay mayam do di bai to rasi go ai blue ne blue jing do ai lokthok piramage chatri mamangda okay ehe asun chakhara mane ko khamba ai blue amam tai lokthoge nang chat mane loiram dai da blue lokthokna phai haina dra ne ओके तो बाय बाय हाय रोमो मैम येंगे मुझे ब्लू लाख रही ऑलरेडी लौटोखरे सुमिता शर्मा अहोंबम कम अच्छे से एबी द रिप्लाई पीरो पाव फाउन से ओके ओके श्योर श्योर ए सोई न पिरकनी आई चेक तोगे को चाका तोगा कोना इंगना आई केनो तोरोगे जेंगे डीपी से जिंग जिंग लाउरी खंबा एक पेम चे सुमिता डीपी से जिंग जिंग लाउरी याम फनी थैंक यू एवरीवन एंजॉय दिस ओके लौथोक तरसु फै अच्छा लौथोक दसु फै है एदी लौथोक नहीं है ना लौथोक हरे थोम दाइदा लौथोक सी है ना बनीना तो मुझे मयाम थमगे को थमसीरा बाय है बाय एवरीवन हेलो इरो बाय बाय इरो थमगे अमा नि अहम जाय अमा खक ngaire ओके